ꯊꯥꯔꯤꯁꯦ ꯑꯩ ꯃꯣꯠꯄꯅ ꯂꯣꯏꯔꯦ ꯊꯥꯔꯤꯁꯦ ꯐꯤ ꯑꯝꯇ ꯁꯦꯡꯉꯦꯅ ꯂꯩꯊꯣꯛꯈ꯭ꯔꯣꯅꯦ ꯕꯦꯛ ꯁꯥꯏꯗꯇ ꯉꯥꯏꯈꯣ ꯁꯦꯝꯕꯤꯔꯒꯦ ꯑꯩꯉꯣꯟꯗ ꯅꯪ ꯇꯧꯔꯣ ꯅꯊꯟꯗ ꯄꯨꯜꯂꯣ ꯑꯩꯒꯤ ꯂꯥꯏꯠ ꯊꯥꯔꯝꯗꯥꯏꯗꯤ ꯀꯅꯥꯝꯇ ꯀꯩꯁꯨꯝ ꯍꯥꯏꯗꯕꯅꯤꯅꯅꯦ ꯃꯤ ꯑꯃꯕꯣꯛꯀ ꯂꯩꯕꯤꯗꯦ ꯅꯪ ꯀꯃꯦꯟ ꯄꯥꯎ ꯉꯁꯤꯗꯤ ꯀꯃꯦꯟ ꯏꯔꯛꯑꯒꯗꯤ ꯀꯃꯦꯟ ꯂꯥꯛꯇ꯭ꯔꯒ ꯀꯃꯥꯏ ꯄꯥꯎ ꯏꯔꯩ ꯀꯃꯦꯟꯁꯤꯡꯁꯦ ꯄꯥꯎꯅ ꯃꯌꯥꯝ ꯏꯔꯛꯏꯁꯦ ꯃꯈꯥꯗ ꯁꯤ ꯀꯃꯦꯟ ꯅꯠꯇꯦ ꯏꯔꯛꯏꯁꯤꯗꯤ ꯄꯥꯎꯑꯣ Welcome to Liza. Remember to guard your privacy and verify your ꯀꯃꯦꯟꯁꯦ comment. ꯄꯥꯎ ꯍꯥꯏꯕ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯔꯥ ꯑꯩꯅ ꯂꯥꯏꯠ ꯊꯥꯔꯒ ꯑꯩꯅ ꯋꯥ ꯉꯥꯡꯕꯗ ꯇꯥꯅ ꯂꯩꯕ ꯀꯃꯦꯟ ꯏꯔꯛꯇꯕꯗ ꯑꯗ ꯉꯁꯤꯁꯨ ꯇꯧꯗꯣꯏꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯏꯆꯦ ꯀꯩꯗꯧꯔꯤꯒꯦ ꯅꯪ ꯍꯪꯉꯨ ꯅꯪ ꯍꯥꯏꯔꯨꯅꯦ ꯐꯝꯃꯤ Hi. Hello. ꯔꯤꯄ꯭ꯂꯥꯏ ꯑꯃꯁꯨ ꯍꯥꯏꯔꯛꯏꯁꯤꯗꯤ Hello 하그래나. ꯑꯃꯁꯨ ꯃꯈꯥꯗ ꯍꯥꯏꯔꯛꯏꯁꯤꯗꯤ Hello. ꯃꯃꯥꯡꯒꯤꯁꯦ ꯍꯥꯏꯕꯤꯒꯅꯨ ꯏꯆꯦ ꯀꯩꯗꯧꯔꯤꯒꯦ ꯑꯩꯈꯣꯏ ꯐꯝꯃꯤ ꯑꯉꯥꯡꯒꯤ ꯌꯣꯒꯥ ꯀ꯭ꯂꯥꯁ ꯂꯥꯛꯏꯅꯤ ꯑꯩ ꯏꯆꯥꯅꯨꯄꯤꯗ ꯉꯁꯤ ꯃꯁꯛ ꯑꯣꯜꯂꯝꯃꯕ ꯑꯩꯈꯣꯏ ꯃꯨꯅꯤꯁꯦ ꯃꯁꯛ ꯑꯣꯜꯂꯝꯃꯕ ꯉꯁꯤ ꯃꯨꯅꯤ ꯃꯁꯛ ꯑꯣꯜꯂꯝꯃꯦ ꯅꯤꯡꯉꯣꯜ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯉꯁꯥꯏ ꯀꯩ ꯏꯟꯁꯥꯡ ꯆꯥꯏ ꯃꯨꯀꯉꯥ ꯅꯨꯄꯥ ꯃꯥꯟꯕꯤ ꯍꯥꯏꯔꯛꯑꯣꯅꯦ ꯅꯨꯄꯥ ꯃꯥꯟꯕꯤ ꯅꯪ ꯉꯥꯛꯇ ꯍꯥꯏꯖꯟꯅ ꯅꯨꯄꯥ ꯃꯥꯟꯕꯤ ꯊꯣꯡꯕ ꯆꯥꯏ ꯅꯪꯒꯤ ꯃꯃꯤꯡ ꯈꯪꯗ꯭ꯔꯣ ꯅꯤꯡꯉꯣꯜ ꯍꯥꯏꯔꯤꯁꯦ ꯑꯩ ꯃꯃꯤꯡ ꯅꯤꯡꯉꯣꯜꯅꯤ ꯏꯆꯦ ꯅꯪꯒꯤ ꯃꯆꯥꯅꯨꯄꯤꯔꯣ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯗꯣ ꯑꯧ ꯃꯥꯅꯤ ꯏꯆꯥꯅꯨꯄꯤꯅꯤ ꯍꯥꯏ ꯍꯧꯖꯤꯛꯀꯤꯗꯨꯅꯦ ꯑꯩꯅ ꯊꯥꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯤꯠ ꯂꯥꯛꯑꯦ ꯑꯝꯕ꯭ꯔꯤꯇꯥ ꯗꯦꯕꯤ ꯍꯥꯏ ꯑꯃ꯭ꯔꯤꯇꯥ ꯗꯦꯕꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯧ ꯅꯨꯡꯉꯥꯏꯔꯤ ꯑꯃ꯭ꯔꯤꯇꯥ ꯗꯦꯕꯤꯁꯦ ꯀꯅꯥꯅꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯃ꯭ꯔꯤꯇꯥ ꯗꯦꯕꯤ ꯑꯩ ꯈꯪꯍꯧꯗ꯭ꯔꯦꯅꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯩ ꯈꯪꯍꯧꯗ꯭ꯔꯦꯅꯦ ꯍꯧꯖꯤꯛꯇ ꯃꯤꯅꯤꯠ ꯀꯨꯏꯗ꯭ꯔꯤ 5 ꯐꯥꯔꯝꯈꯤꯔꯣꯏ ꯍꯧꯖꯤꯛꯇ ꯊꯥꯔꯤꯅꯤ ꯅꯦꯠꯋꯥꯛ ꯊꯝꯔꯨꯕ ꯃꯆꯥꯅꯨꯄꯤ ꯅꯠꯇꯦ ꯃꯥꯟꯕꯤ ꯃꯥꯟꯕꯤ ꯑꯩꯈꯣꯏ ꯆꯦꯒꯤ ꯃꯆꯥꯅꯨꯄꯤꯅꯦꯕ ꯂꯤꯁꯇꯤꯛꯀ ꯇꯩꯗ꯭ꯔꯕꯅꯤꯅ ꯃꯥꯏꯒꯁꯦ ꯂꯣꯏꯔꯦ ꯕꯤꯟꯗꯤꯁꯨ ꯌꯥꯎꯗ꯭ꯔꯦ ꯕꯤꯖꯦꯟ ꯍꯥꯏ ꯌꯥꯎꯗ꯭ꯔꯦ ꯆꯦꯆꯦ ꯚꯤꯗꯤꯑꯣ ꯌꯦꯡ ꯅꯪ ꯌꯦꯡꯉꯝꯃꯤꯅꯦꯕ ꯆꯦꯆꯦꯒꯤ ꯆꯦꯆꯦ ꯚꯤꯗꯤꯑꯣ ꯌꯦꯡꯉꯝꯃꯤꯅꯤ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯁꯨꯄ꯭ꯔꯤꯌꯥ ꯋꯥꯜꯁꯨ ꯀꯨꯏꯔꯦ ꯎꯗꯕ ꯚꯤꯗꯤꯑꯣꯁꯨ ꯍꯥꯞꯅꯗ꯭ꯔꯕꯅꯤꯅ ꯀꯤꯠ ꯌꯨꯝꯗꯔꯣ ꯏꯆꯦ ꯑꯩ ꯌꯨꯝꯗ ꯅꯠꯇꯦ ꯌꯣꯒꯥ ꯀ꯭ꯂꯥꯁ ꯂꯥꯛꯏꯅꯤ ꯑꯟꯖꯨ ꯏꯆꯦ ꯑꯩ ꯈꯣꯡꯁꯦ ꯀꯌꯥꯝ ꯉꯧꯈ꯭ꯔꯅꯣꯅꯦ ꯅꯪ ꯅꯈꯣꯡꯗꯨꯕꯨ ꯀꯩ ꯋꯥꯅꯣꯅꯦ ꯏꯆꯦꯅ ꯄ꯭ꯔꯦꯡ ꯇꯧꯈꯤꯕ ꯑꯕꯦꯝꯃꯗꯣ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯃꯥꯒꯤ ꯃꯈꯥꯗꯨꯅꯤ ꯁ꯭ꯃꯣꯜ ꯁꯤꯁꯇꯔ ꯃꯥꯒꯤ ꯃꯈꯥꯅꯤ ꯃꯥ ꯉꯔꯥꯡꯂ ꯅꯍꯥꯟꯂ ꯅꯪ ꯂꯥꯛꯏꯗꯣ ꯉꯔꯥꯡ ꯉꯔꯥꯡꯗꯩ ꯂꯥꯛꯏꯅꯤ ꯉꯁꯤꯁꯨ ꯂꯩꯒꯅꯤ ꯍꯌꯦꯡ ꯆꯠꯂꯅꯤ ꯍꯌꯦꯡꯁꯨ ꯈꯪꯗꯦ ꯌꯥꯔꯒ ꯂꯥꯛꯀꯅꯤ ꯌꯥꯝ ꯌꯥꯔꯅꯤ ꯌꯥꯒꯗꯧꯗꯤ ꯃꯥꯟꯗꯦ ꯑꯩꯗꯤ ꯈꯪꯉꯤꯗ ꯈꯪꯉꯤꯗ ꯅꯤꯡꯉꯣꯜꯒꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡ ꯌꯦꯡꯕ ꯅꯤꯅ ꯃꯆꯥꯅꯤ ꯅꯠꯇꯦꯁꯨ ꯈꯪꯉꯤ ꯃꯁꯛ ꯃꯥꯟꯅꯕꯅꯤꯅꯦ ꯑꯩꯈꯣꯏ ꯃꯨꯅꯤꯒ ꯃꯁꯛ ꯈꯔ ꯃꯥꯟꯅꯕꯅꯦ ꯑꯦꯜ ꯅꯥꯎꯕꯤꯁꯤꯡꯅ ꯕꯤꯌꯥ ꯀ꯭ꯋꯥꯛꯁꯦ ꯑꯝꯇ ꯐꯨꯅꯤꯡꯈ꯭ꯔꯦꯗ ꯀꯝꯗꯧꯁꯤꯒꯦ ꯃꯅꯥꯛꯇ ꯀ꯭ꯋꯥꯛ ꯊꯥꯖꯤꯜꯂꯁꯤ ꯊꯥꯖꯤꯜꯂꯨꯔꯣ ꯆꯣ ꯇꯧꯁꯜꯂꯨꯔꯣ ꯆꯣ ꯇꯧꯁꯜꯂꯣ ꯑꯝꯇꯪ ꯑꯩ ꯅꯈꯨꯠ ꯅꯀꯨꯂꯥꯔꯤ ꯁꯥꯔꯤꯔꯣ
ꯌꯥꯝ ꯃꯥꯜꯂꯤꯕ ꯑꯗꯣ ꯀꯩ ꯍꯥꯏꯕ ꯏꯆꯦ ꯑꯩ ꯃꯁꯥ ꯉꯝꯗꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯦ ꯃꯈꯣꯜꯁꯦ ꯃꯀꯣꯛꯁꯦ ꯆꯤꯛꯄꯅ ꯏꯆꯦ ꯅꯪ ꯌꯥꯝ ꯀꯞꯄꯝꯃꯅꯤ ꯑꯗꯨꯅꯅꯦ ꯀꯞꯀꯅꯨ ꯐꯝꯃꯨꯅꯦ ꯑꯣꯏꯕꯦꯝꯃ ꯐꯝꯃꯨꯅꯦ ꯌꯥꯝ ꯀꯞꯄꯝꯃꯅꯤ ꯑꯗꯨꯅꯅꯤ ꯀꯞꯀꯅꯨ ꯑꯗꯨꯒꯁꯨ ꯒꯤꯐ ꯑꯃ ꯑꯣꯏꯅ ꯄ꯭ꯔꯦꯡ ꯇꯧꯕꯤꯔꯣ ꯕꯤꯌꯥ ꯅꯪꯉꯣꯟꯗ ꯄ꯭ꯔꯦꯡ ꯇꯧꯔꯥꯏꯅꯦ ꯇꯧꯁꯤꯔꯥ ꯇꯧꯕꯤꯅꯨ ꯀꯔꯝꯕ ꯃꯇꯥꯡꯒꯤ ꯑꯣꯏꯁꯤꯒꯦ ꯄ꯭ꯔꯦꯡꯕꯨ ꯇꯧꯕꯤꯅꯨꯅꯦ ꯒꯤꯐ ꯑꯣꯏꯅ ꯅꯪꯉꯣꯟꯗ ꯄ꯭ꯔꯦꯡ ꯑꯃ ꯇꯧꯁꯜꯂꯣ ꯑꯩ ꯄ꯭ꯔꯦꯡ ꯇꯧꯒꯅꯨ ꯍꯥꯏꯗꯤ ꯅꯪꯅ ꯄ꯭ꯔꯦꯡ ꯇꯧꯒꯅꯨ ꯍꯥꯏꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯑꯣꯏꯈꯤꯅꯤꯁꯦ ꯃꯥ ꯑꯩꯅ ꯄ꯭ꯔꯦꯡ ꯇꯧꯔꯗꯤ ꯃꯥ ꯁꯨꯃꯥꯏꯅ ꯑꯣꯏꯅꯤ ꯍꯥꯏꯌꯦ ꯄ꯭ꯔꯦꯡ ꯇꯧꯔꯗꯤ ꯁꯨꯃꯥꯏꯅ ꯄ꯭ꯔꯦꯡ ꯇꯧꯗ꯭ꯔꯒꯅ ꯁꯨꯃꯥꯏꯅ ꯀꯩꯕ ꯅꯤꯡꯉꯣꯜꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩ ꯆꯍꯤ 34 ꯄ꯭ꯂꯁꯅꯤ ꯑꯩꯅ 11 ꯁꯣꯔꯤ 12 11 ꯄ꯭ꯂꯁꯅꯤ ꯃꯥꯒꯤꯗꯤ ꯑꯕꯦꯝꯃ ꯇꯧꯍꯜꯂꯣ ꯗꯣꯆꯥꯗ ꯄ꯭ꯔꯦꯡ ꯑꯃ ꯇꯧꯒꯅꯤ ꯇꯧꯔꯁꯤꯔ ꯇꯧꯒꯅꯤ ꯀꯔꯤ ꯄ꯭ꯔꯦꯡ ꯇꯧꯁꯤꯒꯦ ꯀꯔꯤ ꯄ꯭ꯔꯦꯡ ꯇꯧꯒꯦ ꯀꯔꯤ ꯄ꯭ꯔꯦꯡ ꯇꯧꯒꯦ ꯍꯥꯏꯔꯣ ꯑꯩ ꯈꯪꯗꯦ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯃꯤ 4 ꯈꯤꯇꯪ ꯌꯦꯡꯉꯤ ꯋꯥ ꯀꯌꯥ ꯐꯥꯔꯁꯇ ꯕꯥꯠ 8 ꯍꯦ ꯁꯨꯔꯝꯃꯤꯅꯤ ꯍꯣꯏ ꯃꯤ 4 ꯈꯤꯇꯪ ꯌꯦꯡꯉꯤ ꯀꯌꯥ ꯕꯥꯠ ꯍꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯂꯩꯕ ꯑꯃꯅꯤꯒ ꯋꯥꯔꯤ ꯅꯨꯡꯁꯤꯅ ꯂꯩꯔ ꯂꯣꯏꯔꯦꯀꯣ ꯁꯤꯁꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯁꯨ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯃꯇꯥꯡ ꯃꯇꯥꯡꯗ ꯃꯔꯛ ꯅꯨꯡꯁꯨ ꯃꯔꯛꯇ ꯅꯨꯡꯉꯥꯏ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯕ ꯃꯇꯥꯡꯁꯨ ꯂꯥꯛꯏ ꯑꯦꯅꯤ ꯃꯨꯅꯤꯒꯗꯤ ꯄ꯭ꯔꯦꯡ ꯐꯕ ꯑꯃ ꯏꯆꯦ ꯑꯕꯦꯝꯃ ꯃꯨꯅꯤ ꯀꯩꯗꯧꯔꯦꯕ ꯇꯥꯃꯗꯤ ꯐꯔꯦ ꯍꯥꯏꯕ ꯁꯤꯒ ꯃꯨꯅꯤ ꯂꯥꯛꯑꯝꯕꯅꯤ ꯌꯣꯒꯥ ꯀ꯭ꯂꯥꯁꯇ ꯑꯣ ꯀꯥꯎꯏꯅꯦ ꯀꯩ ꯍꯥꯏꯅꯣ ꯃꯥꯁꯦ ꯑꯅꯤ ꯄ꯭ꯔꯦꯡ ꯄ꯭ꯔꯦꯡ ꯑꯦꯅꯤ ꯑꯃ ꯄ꯭ꯔꯦꯡ ꯇꯧꯋꯦ ꯀꯅꯥꯗ ꯅꯉꯣꯟꯗ ꯅꯪꯅ ꯏꯐꯝ ꯐꯝ ꯇꯧꯔꯁꯤꯔꯥ ꯅꯌꯨꯝ ꯆꯠꯈ꯭ꯔꯣ ꯍꯥꯏ ꯇꯥꯜꯂꯁꯤꯔꯥ ꯑꯦ ꯅꯌꯨꯝ ꯆꯠꯈ꯭ꯔꯣ ꯍꯥꯏ ꯇꯥꯜꯂꯁꯤꯔ ꯍꯧꯖꯤꯛ ꯑꯩ ꯊꯥꯖꯔꯅꯤ ꯌꯥꯝ ꯄ꯭ꯔꯦꯡ ꯂꯩꯔꯒ ꯄ꯭ꯔꯦꯡ ꯅꯠꯇ꯭ꯔꯁꯨ ꯅꯪ ꯊꯥꯖꯔꯣꯏꯗ꯭ꯔꯣ ꯊꯥꯖꯔꯣꯏ ꯑꯩꯅ ꯅꯠꯇꯦ ꯑꯩ ꯍꯥꯏꯁꯦ ꯃꯤꯅ ꯍꯧꯖꯤꯛ ꯄ꯭ꯔꯦꯡ ꯇꯧ ꯍꯥꯏꯅ ꯍꯥꯏꯗꯕꯤꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯌꯨꯝ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯇꯥꯜꯂꯗꯤ ꯅꯪ ꯊꯥꯖꯔꯣꯏꯗ꯭ꯔꯣ ꯊꯥꯖꯔꯣꯏ ꯀꯗꯥꯏꯗꯩ ꯅꯁꯥꯅ ꯄꯨꯔꯛꯑꯒ ꯁꯤ ꯆꯠꯁꯦꯅ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯅꯪꯉꯣꯟꯗ ꯆꯠꯂꯣ ꯍꯥꯏꯅ ꯍꯥꯏꯔꯕꯅꯤꯅ ꯍꯥꯏꯔꯒ ꯅꯪꯉꯣꯟꯗ ꯆꯠꯂꯣ ꯍꯥꯏꯅ ꯉꯥꯡꯉꯗꯤ ꯅꯪ ꯆꯠꯂꯣꯏꯗ꯭ꯔꯣ ꯆꯠꯂꯣꯏ ꯀꯞꯄꯛꯇꯣꯏꯔꯣ ꯃꯄꯥꯟꯗ ꯉꯥꯏꯕꯤꯔꯝꯒꯅꯤ ꯅꯣꯏꯒꯤ ꯀꯞꯄꯛꯇꯣꯏꯔꯣ ꯀꯩ ꯍꯥꯏꯕ ꯀꯤꯕ ꯃꯥꯜꯂꯤ ꯑꯕꯦꯝꯃꯁꯦ ꯃꯥꯡꯂꯣ ꯍꯠ ꯀꯤꯕꯤꯗꯦ ꯀꯔꯤ ꯀꯤꯕ ꯃꯥ ꯔꯤꯜ ꯁꯦꯝꯕ ꯌꯥꯝ ꯊꯧꯅꯥ ꯐꯩ ꯉꯁꯤ ꯃꯥ ꯀꯩꯒ ꯔꯤꯜ 5 ꯇꯔꯨꯛ ꯁꯦꯝꯗꯣꯛꯈ꯭ꯔꯦ ꯑꯩ ꯍꯩꯇꯕꯩꯒ ꯑꯗꯨꯒꯨꯝꯕꯗ ꯀꯤꯕꯤꯗꯦꯕ ꯔꯤꯜ ꯁꯦꯝꯃ ꯑꯗꯨꯝ ꯀꯅꯥꯅꯣꯁꯦ ꯂꯩꯔꯝꯃꯦ ꯑꯟꯖꯨ ꯁꯥꯒꯞꯄꯝ ꯍꯥꯏꯁꯦ ꯅꯤꯉꯣꯜ ꯁꯥꯕꯅꯤꯅ ꯀꯦꯕꯒ ꯐꯥꯎꯗ꯭ꯔꯤ ꯀꯦꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯍꯥꯏꯃꯦꯕ ꯑꯩꯗꯤ ꯁꯨꯡꯀꯦ ꯀꯦꯗꯦ ꯁꯨꯡꯀꯦ ꯀꯦꯗꯦ ꯂꯤꯛꯁꯤꯇꯕꯨꯅꯦ ꯑꯍꯟꯕ ꯄꯣꯔꯛꯄꯗꯒꯤ ꯑꯩ ꯁꯨꯡꯁꯤ ꯁꯤꯗꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯁꯤꯅꯗꯅ ꯂꯩꯕꯁꯦ ꯂꯤꯛꯁꯦ ꯁꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯎꯔꯨ ꯂꯩꯁꯜꯂꯦꯕ ꯑꯩꯈꯣꯏꯒꯤ ꯄꯔꯤꯁꯦ ꯁꯤꯁꯦ ꯄꯔꯤꯁꯤꯅꯅꯦ ꯑꯁꯤꯒꯤ ꯄꯔꯤꯁꯤꯅ ꯎꯔꯨ ꯂꯩꯁꯜꯂꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯁꯤꯕꯩ ꯋꯥꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯁꯨꯡꯁꯤ ꯁꯤꯗꯦꯕ ꯑꯗ ꯍꯟꯗꯛ ꯅꯣꯡ ꯅꯤꯁꯤꯗꯤ ꯑꯗꯨꯝ ꯍꯨꯃꯥꯡ ꯁꯧꯔꯒ ꯍꯨꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ ꯑꯗꯨꯒ ꯑꯗꯨꯝ ꯈꯔ ꯂꯨꯖ ꯑꯣꯏꯔꯛꯅꯕ ꯍꯥꯏꯅ ꯁꯤꯕꯩ ꯋꯥꯅꯤꯗ ꯑꯗꯣ ꯑꯩ ꯁꯅꯥꯒ ꯑꯝꯇ ꯆꯤꯟꯗꯦ ꯑꯗꯣ ꯀꯦꯁꯨ ꯀꯦꯗꯦ ꯁꯨꯡꯀꯦ ꯀꯦꯗꯦ ꯀꯦꯅꯤꯡꯕ ꯐꯥꯎꯗꯦ ꯍꯥꯏꯆꯟ ꯀꯩꯅꯣꯅꯦ ꯍꯥꯏ ꯏꯆꯟ ꯍꯦꯜꯂꯣ ꯃꯥꯏ ꯃꯤꯠꯇ ꯀꯩ ꯏꯟꯖꯥꯡ ꯍꯥꯎꯒꯦ ꯉꯁꯤꯗꯤ ꯆꯦ ꯁꯨꯄ꯭ꯔꯤꯌꯥ ꯑꯩ ꯉꯁꯤꯁꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯃꯨꯀ ꯉꯥ ꯍꯥꯎꯕ꯭ꯔꯥ ꯏꯟꯖꯥꯡ ꯎꯝ ꯆꯥꯛꯆꯥ ꯊꯣꯡꯕ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯤ ꯑꯗꯒꯤ ꯀꯩ ꯍꯥꯏꯕ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯑꯩ ꯍꯧꯖꯤꯛ ꯕꯤꯕꯦꯀꯥꯟꯗ ꯔꯣꯗꯠꯇ ꯂꯩ ꯀꯤꯠ ꯀꯤꯠ ꯑꯗꯨꯗꯤ ꯇꯧꯔꯣ ꯄ꯭ꯔꯦꯡꯀ ꯑꯃ ꯏꯆꯦ ꯇꯧꯁꯤ ꯃꯥ ꯂꯩꯈꯤꯅꯤꯅ ꯑꯗꯨꯒ ꯇꯧꯁꯤ ꯍꯌꯦꯡ ꯑꯣꯏꯅ ꯍꯥꯏꯗꯣꯛꯑꯔꯒꯦ ꯍꯌꯦꯡ ꯑꯣꯏꯅ ꯇꯧꯔꯁꯤꯀꯣ ꯍꯥꯏ ꯏꯆꯟ ꯑꯣ ꯀꯦ ꯍꯠꯇꯣꯛꯑꯦ ꯏꯕꯨꯡꯁꯨ ꯂꯥꯛꯑꯦ ꯅꯥꯎꯕꯤꯁꯤꯡꯍ ꯏꯆꯦ ꯅꯪ ꯍꯧꯖꯤꯛ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄ ꯃꯥꯜꯂꯤ ꯏꯆꯦ ꯑꯩ ꯇꯨꯝꯕ ꯍꯧꯒꯠꯂꯛꯏ ꯅꯠꯇꯦ ꯑꯩꯗꯤ ꯄꯣꯊꯥꯕ ꯇꯨꯝꯕꯩ ꯃꯇꯝꯒ ꯁꯨꯡꯆꯪ ꯁꯪꯗꯦ
ꯑꯩ ꯆꯥꯟꯗ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯈꯔ ꯍꯪꯒꯠ ꯍꯟꯗꯥ ꯇꯧꯔꯦ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯊꯤꯟꯗꯣꯛꯑꯝꯃꯒ ꯑꯃꯨꯛ ꯍꯣꯁꯄꯤꯇꯥꯜꯗ ꯍꯪꯒꯠ ꯍꯟꯗꯥ ꯇꯧꯔꯦ ꯑꯗꯒꯤ ꯑꯩ ꯃꯥꯅ ꯄ꯭ꯔꯦꯡ ꯇꯧꯒꯦꯗꯣ ꯃꯥꯅ ꯍꯌꯦꯡ ꯄ꯭ꯔꯦꯡ ꯇꯧꯅꯤ ꯑꯩ ꯃꯥꯅ ꯄ꯭ꯔꯦꯡ ꯇꯧꯒꯦ ꯅꯪ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯡ ꯇꯧꯗꯣꯏꯕ ꯉꯁꯤ ꯊꯥꯖꯕꯤꯔꯅꯤ ꯉꯁꯤ ꯅꯨꯡꯗꯥꯡꯗꯣ ꯅꯪ ꯑꯝꯇ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯡ ꯇꯧ ꯉꯝꯗꯣꯔꯤꯕ ꯉꯝꯅꯤ ꯃꯥꯏꯗ ꯌꯦꯛꯁꯜꯂꯛꯇꯣꯏꯔꯥ ꯍꯥꯏꯁꯦ ꯑꯍ ꯃꯥꯏ ꯏꯂꯦꯛꯁꯟꯗꯨꯗꯤ ꯄꯨꯔꯥꯅꯥ ꯇꯧꯅꯤ ꯄꯨꯔꯥꯅ ꯑꯅꯧꯕ ꯑꯅꯧꯕ ꯇꯥꯏꯞꯇ ꯀꯔꯤ ꯑꯗꯨ ꯀꯔꯝꯕ ꯑꯩ ꯃꯈꯜꯒꯤ ꯍꯧꯖꯤꯛ ꯄ꯭ꯔꯦꯡꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯌꯥꯕ꯭ꯔꯥꯅꯦ ꯄ꯭ꯔꯦꯡ ꯇꯧꯒꯅꯤ ꯀꯔꯝꯕ ꯍꯥꯏꯕ ꯃꯈꯜꯒꯤ ꯄ꯭ꯔꯦꯡ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯥ ꯄ꯭ꯔꯦꯡ ꯇꯧꯔꯛꯀꯅꯤ ꯍꯥꯏꯈ꯭ꯔꯦ ꯆꯪꯉꯧꯅꯦ ꯏꯅꯥꯛꯇ ꯅꯪ ꯄꯥꯏꯔꯨꯁꯦ ꯀꯩꯅꯣ ꯀꯃꯦꯟꯁꯤꯕꯨ ꯀꯃꯟꯅ ꯂꯣꯏꯔꯦ ꯏꯆꯦ ꯅꯪ ꯍꯧꯖꯤꯛ ꯑꯩ ꯍꯧꯒꯠꯄ ꯑꯩ ꯇꯨꯝꯕ ꯁꯪꯗꯦ ꯍꯥꯏꯁꯤꯅꯤ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯊꯤꯟꯗꯣꯛꯈ꯭ꯔꯦ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯦ ꯍꯜꯂꯛꯑꯦ ꯄꯄꯥ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯒ ꯆꯪꯉꯛꯑꯒ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡꯉꯦ ꯑꯗꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯒ ꯑꯃꯨꯛ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯦ ꯄꯨꯡ 12 ꯃꯈꯥꯏꯒꯤꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯍꯜꯂꯛꯑꯒ ꯑꯗꯒꯤ ꯑꯉꯥꯡꯁꯤꯡ ꯆꯥꯛ ꯏꯁꯤꯡ ꯄꯤꯖ ꯈꯣꯠꯆ ꯇꯧꯔꯒ ꯑꯩꯅ ꯐꯤꯔꯣꯜ ꯁꯨꯔꯝꯕꯁꯤꯡꯗꯣ ꯂꯧꯁꯟ ꯈꯣꯠꯇꯅ ꯇꯧꯔꯦ ꯑꯗꯒꯤ ꯁꯨꯡꯄꯣ ꯄꯣꯊꯥꯔꯛꯇꯦꯕꯀꯣ ꯑꯗꯩ ꯑꯃꯨꯛ ꯉꯁꯤꯅ ꯏꯔꯨꯖꯕꯅꯦ 5 ꯑꯃꯨꯛ ꯍꯧꯖꯤꯛ ꯑꯉꯥꯡꯒꯤ ꯇ꯭ꯌꯨꯁꯟ ꯀꯔꯤ ꯀꯔꯥꯗꯨ ꯂꯥꯛꯏꯅꯦꯕ ꯉꯁꯤꯅ ꯏꯖꯠꯇꯣꯏꯅꯦ ꯄꯩꯁꯥ ꯅꯤꯉꯣꯜ ꯏꯆꯦꯁꯦ ꯁꯨꯡꯀꯦ ꯀꯦꯗꯅ ꯐꯥꯕꯤꯅꯤ ꯐꯕꯤꯅꯤꯒ ꯆꯥꯅꯤꯡꯉꯣ ꯐꯖꯕꯤꯅꯤ ꯍꯥꯏꯌꯨꯅꯦ ꯑꯩꯅ ꯀꯦꯊꯣꯔꯛꯄ ꯅꯨꯃꯤꯠꯇ ꯀꯔꯤ ꯑꯣꯏꯅꯤ ꯀꯦꯃꯦꯔꯥ ꯌꯥꯝ ꯅꯝꯍꯟꯒꯅꯨꯅꯦ ꯅꯪꯁꯨ ꯌꯥꯎ ꯍꯥꯏꯕ ꯋꯥꯅꯦ ꯀꯦꯃꯦꯔꯥ ꯌꯥꯝ ꯂꯦꯡꯍꯟꯒꯅꯣꯕ ꯀꯩꯅꯣꯅꯦ ꯏꯂꯪ ꯂꯪꯊꯣꯛꯈ꯭ꯔꯦꯅꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯉꯥꯏꯈꯣꯅꯦ ꯌꯥꯔ ꯃꯥꯜꯂꯦ ꯀꯦꯃꯦꯔꯥꯗꯤ ꯂꯦꯡꯍꯟꯒꯅꯣ ꯑꯗꯨꯃꯥꯏꯅ ꯊꯝꯃꯣ ꯀꯛꯆꯤꯡ ꯀꯥꯔꯦꯅꯦ ꯀꯥꯏ ꯌꯧꯈ꯭ꯔꯒꯦ ꯅꯪ ꯀꯔꯤꯒꯤꯅꯣ ꯀꯦꯅꯤꯡꯕ ꯐꯥꯎꯗ꯭ꯔꯤꯕꯣ ꯑꯁ ꯑꯣꯂꯥꯡꯉꯤꯗ ꯏꯕꯨꯡ ꯑꯩ ꯑꯣꯂꯥꯡꯉꯤ ꯑꯣꯂꯥꯡꯕꯁꯤꯒ ꯃꯤꯡꯖꯦꯟꯒ ꯌꯦꯡꯗꯕ ꯉꯁꯤ ꯗꯤꯟꯁꯤꯒꯤ ꯃꯤꯡꯖꯦꯟ ꯐꯥꯎ ꯌꯦꯡꯉꯝꯈꯤꯔꯣꯏ ꯍꯥꯏꯇꯥꯔꯦ ꯃꯥ ꯂꯣꯏꯔꯦ ꯀꯣꯃꯦꯟꯅ ꯏꯆꯦ ꯑꯩ ꯑꯣꯐ ꯇꯧꯔꯒ ꯒꯨꯗ ꯃꯁꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯏꯆꯦ ꯕꯤꯖꯥꯗ ꯄ꯭ꯔꯦꯡ ꯑꯃ ꯇꯧꯁꯜꯂꯣ ꯇꯧꯅꯤ ꯍꯣꯏ ꯍꯣꯏ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯀꯔꯤ ꯄ꯭ꯔꯦꯡ ꯑꯣꯏꯗꯣꯏꯕ ꯀꯅꯥ ꯀꯅꯥ ꯉꯝꯗꯕ ꯌꯥꯎꯒꯦ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯤꯗꯣ ꯑꯩꯈꯣꯏ ꯏꯕꯥꯏ ꯃꯁꯥ ꯉꯝꯗꯦꯕ ꯑꯗꯨꯒꯤ ꯑꯗꯨꯝ ꯑꯩꯅꯗꯤ ꯁꯤꯜꯆꯔꯗ ꯂꯩꯕ ꯊꯣꯛꯑꯕꯅꯤꯅ ꯂꯩꯔꯕꯅꯤꯅ ꯑꯗꯨꯝ ꯆꯥꯛ ꯍꯦꯟꯖꯥꯡ ꯖꯍꯥ ꯇꯥ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯑꯗꯨꯝ ꯑꯩꯅ ꯑꯉꯝꯕ ꯑꯌꯨꯛꯀꯤ ꯄꯔꯥꯗꯨꯃ ꯅꯨꯡꯗꯥꯡꯗꯤ ꯆꯠꯇꯦꯗ ꯑꯌꯨꯛꯀꯤ ꯑꯍꯥꯟꯕꯒꯤꯗꯨꯗ ꯅꯥꯎꯕꯤꯁꯤꯡꯅ ꯏꯆꯦ ꯏꯆꯦ ꯀꯩꯕ ꯏꯆꯦ ꯑꯣꯞ ꯃꯁꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯣ ꯇꯧꯔꯣ ꯑꯣꯞ ꯇꯧꯔꯣ ꯅꯪ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯣ ꯑꯣꯞ ꯇꯧꯔꯣ ꯋꯥꯕ꯭ꯔꯥ ꯃꯣꯕꯥꯏꯜ ꯄꯥꯏꯕ ꯋꯥꯗꯦ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤꯔ ꯀꯩꯅꯣꯝꯇ ꯈꯤꯡꯖꯤꯟꯁꯤꯔ ꯁꯣꯟ ꯑꯣꯟꯊꯣꯛꯑꯒꯁꯨ ꯊꯝꯕꯅꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤꯔ ꯑꯗꯨꯒ ꯑꯣ ꯈꯪꯉꯦ ꯂꯥꯞꯃꯟꯈꯔꯦ ꯑꯗꯨꯗꯤ ꯖꯨꯝ ꯇꯧꯅꯤꯅ ꯎꯔꯦ ꯀꯃꯦꯟ ꯎꯗ꯭ꯔꯦ ꯀꯣꯃꯦꯟ ꯎꯗꯕꯩ ꯀꯥꯎꯋꯦ ꯖꯨꯝꯗꯣ ꯀꯛꯊꯠꯂꯨꯅꯦ ꯖꯨꯝꯗꯣ ꯀꯛꯊꯠꯂꯨꯅꯦ ꯐꯖꯗ꯭ꯔꯥ ꯖꯨꯝꯗꯣ ꯀꯛꯊꯠꯂꯨꯅꯦ ꯈꯤꯇꯪꯒ ꯀꯛꯊꯠꯂꯨ ꯌꯥꯎꯗ꯭ꯔꯦ ꯌꯥꯎꯗ꯭ꯔꯕ ꯑꯩ ꯑꯗꯨꯝ ꯄꯥꯏꯒꯦꯁꯦ ꯑꯕꯦꯝꯁꯤ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔꯦ ꯏꯀꯥꯏꯗꯦ ꯃꯥ ꯏꯀꯥꯏꯗꯦ ꯏꯀꯥꯏꯒꯟꯕ ꯅꯠꯇꯦ ꯔꯤꯜ ꯁꯦꯝꯕ ꯊꯧꯅꯥ ꯐꯈ꯭ꯔ ꯄꯣꯠꯅꯤ ꯏꯀꯥꯏꯕꯤꯗꯦ ꯀꯦꯃꯦꯔꯥꯗ ꯑꯩꯈꯣꯏ ꯃꯨꯅꯤꯇꯅꯤ ꯈꯔ ꯏꯀꯥꯏꯒꯜꯂꯤꯕ ꯃꯥꯁꯨ ꯀꯩꯁꯨ ꯌꯥꯝ ꯈꯟꯗꯦꯕ ꯑꯩꯈꯣꯏ ꯃꯨꯅꯤꯗꯤ ꯌꯥꯎꯁꯤ ꯌꯥꯒꯟꯗꯦ ꯐꯖꯕꯤꯅꯤ ꯍꯥꯏꯕꯅꯤ ꯁꯣꯏꯈꯤꯅ ꯇꯧꯕꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯅꯦꯕ ꯀꯅꯥ ꯑꯩꯔꯣ ꯅꯪ ꯐꯖꯩ ꯍꯥꯏꯔꯤꯕ ꯅꯪ ꯐꯖꯩ ꯐꯖꯕꯤꯅꯤ ꯍꯥꯏꯕꯅꯤ ꯁꯣꯏꯈꯤꯅ ꯇꯧꯕꯅꯤ ꯑꯗꯨꯅꯦ ꯅꯪ ꯐꯖꯩꯌꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯣꯏꯅ ꯉꯥꯡꯕ ꯈꯨꯉꯥꯡꯁꯦ ꯅꯪ ꯈꯪꯕ ꯉꯝꯗꯦ ꯍꯥꯟꯅꯗꯤ ꯏꯀꯥꯏꯗꯦ ꯑꯁꯤ ꯀꯩꯅꯣꯅꯦꯕꯀꯣ ꯑꯁꯤ ꯑꯩꯈꯣꯏ ꯆꯤꯆꯦꯒꯤ ꯃꯆꯥꯅꯨꯄꯤꯅꯦꯕ ꯑꯇꯣꯝꯕꯤꯗꯣ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏ ꯃꯨꯅꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯃꯨꯅꯤ ꯃꯥꯜꯂꯨꯔꯕꯣ ꯃꯁꯛ ꯈꯔ ꯃꯥꯟꯅꯕꯅꯦ ꯃꯨꯅꯤ ꯅꯠꯇꯦꯕ ꯃꯨꯅꯤ ꯐꯤꯔꯣꯟꯁꯨ ꯁꯦꯠꯂ ꯂꯥꯛꯑꯦ ꯑꯗꯨꯏꯁꯨ ꯃꯥꯜꯂꯤ ꯃꯥꯏ ꯐꯤꯔꯣꯟꯅꯤ ꯁꯦꯠꯂꯛꯏꯁꯦ ꯃꯥꯒꯤ ꯗ꯭ꯔꯦꯁꯅꯦ ꯍꯥꯏꯕ ꯃꯥꯅꯦ ꯍꯣꯁꯄꯤꯇꯥꯜꯗ ꯉꯔꯥꯡ ꯂꯥꯛꯄꯅꯦꯕ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯆꯠꯂꯁꯤ ꯍꯥꯏꯅ ꯄꯨꯔꯒ ꯂꯥꯛꯏꯕ ꯑꯗꯣ ꯉꯔꯥꯡ ꯉꯁꯤ ꯆꯠꯀꯅꯤ ꯇꯧꯔꯝꯃꯤꯅꯦ ꯃꯃꯥꯅ ꯅꯝꯊꯨꯅ ꯍꯥꯏꯔ ꯉꯁꯤ ꯑꯃꯨꯛꯀ ꯂꯥꯛꯑꯦ ꯉꯔꯥꯡꯁꯦ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯣ ꯉꯁꯤ ꯄꯨꯈ꯭ꯔꯒꯦ ꯍꯥꯏꯅ ꯑꯩꯅ ꯄꯨꯔ ꯂꯥꯛꯑꯦꯕꯀꯣ ꯃꯣꯏ ꯃꯃꯥꯗ ꯍꯥꯏꯅꯔꯒ
ꯑꯗꯨꯗꯒꯤ ꯑꯃꯨꯛ ngasi mo mung chalaga mo ngasi danga thamage hayeng muk chatlo aina hairaga purainaba hayeng mo muk chatlaga mo kai haiba khangde hayeng ni jaro jagadawdi mande tuition chatliyaba tu halle pi sonda tuition lepinyaba duna yagadawdi mande hanadi ikai dene ikai daine haiba oh kai ganbudo ai mai jong humangna samje kitang kotharakiyaba ngai gi masakudi akhoi masaktani noi masakudi kai gadaba chumdro ba haise noi masak ude noi masak uradi ikai ni ai akhoi masakna camera du je chumme icha thena lei phaja porosa nakongda napada chingge am tang humang mara siga leina phaja chingge tin yawramadi khara piktak tawa ma khalaga poro adu phajaroi ai thena to milai thena to sampoina be khoi lai hora wa mo ni kaisudi hairoida ade juba kusum thelo adu do na makha dei do na makhu dei do ai di ma ya ma tang ko thong ke ko ma po lai kari tawrino good abema ai ne sumaina pho lakpai na ju ung lai gane abase tangai la kan sumain tawriyaba phone lagane sumai hekta tawriyaba mamangdasu tawrineba ai sinna mani on thong sumaina henga ne batare se aigi du tu tang lai dam na mi ani tangai da o aina ne khanghauda ko ne se jadraga sumaina tawni ai do aina khanghauda do hujikta idea lakpai wa ne mamangda jakidaba du sumai tawra jakrineba ado ita idea laibada jadaba jadribadi khangde sumaina akhoi photo dik thokleba akhoi di thokleba mobile mathasiga adune makti laisabini ningoni na ne left side ta singadaba ningoni na left side ta fajai angangsi ho mi kanam laite ne akhoi bain tangai ne prank torakani pran jingmi ko kanam laite bain tani ani tang lai dana ani jibu ai su bpn yarudre ai bpn yarudre BPN se khangde BPN se khoi agi nupa su hana PUBG sana ba matam na ne BPN download tawraga moi sana bani aba o left side ta right side khajade dei lei se angang ko di phajagadam oi ma nong na hin to kani lei sili na oi sire tawra ko ngairi prank tawai nang aingonda kari prank no tawdoi se hairo hai bây giờ thì hai kana ka tawdaga ai su khang tre prank to kamai tawdo da achanak haidi hairei ni so chanak ta hareiba hairakani prank to khang kan na gaba legend of RC22 PUBG gi wa sa le ai manipur dagini manipur gini ay oh ko hatu se ma manipur gi waraga manipur da laita bu mare ko ne jadabni na adai phajabana loi iche se ibai do live da lakladi phaba ma la wa ma ai ma ngonda live thagi live thai hagi deba ma huji phone to mane ba ko adu ma na phone to ba ai live se ta tat khrani aba ai tawroi ma ai da thamwai na hai ba ma huji game sana ba chatlam mane ba ai su la ko ya ga ta sala launa kai la ko ai na sa thiga
ꯂꯥꯛꯑꯣ ꯂꯥꯛꯅꯔꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯉꯥꯏꯖꯔꯤ ꯂꯥꯛꯄꯤꯌꯨ ꯔꯕꯤꯇꯥ ꯁꯤꯡꯅ ꯂꯥꯏꯗꯟ ꯊꯦꯡꯛ ꯌꯨ ꯁꯨꯕꯣꯅꯌꯥꯛ ꯂꯥꯏꯗꯟ ꯑꯩ I love you ꯀꯥꯏꯔꯦꯅꯦ love you too ꯑꯌꯥ ꯐꯣꯟꯗ ꯍꯥꯏꯕ ꯀꯩ ꯀꯥꯏꯒꯦ ꯅꯠꯇ꯭ꯔꯣ love you too brother ꯍꯣꯏ ꯕ꯭ꯔꯗꯔ ꯍꯥꯏꯈ꯭ꯔꯦꯀꯣ ब्रदर बोल दिया है ना के बा ꯃꯍꯜꯂꯛꯇ꯭ꯔꯤꯕꯣ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯍꯥꯏꯕ ꯃꯥ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯆꯠꯈꯤꯕꯇ ꯉꯥꯏꯔꯤ ꯑꯩ ꯚꯤꯗꯤꯑꯣ ꯍꯥꯞꯄꯛꯀꯦ ꯉꯁꯤꯕꯨꯗꯤ ꯍꯥꯞꯄꯛꯑꯔꯣꯏꯕ ꯃꯥ ꯑꯩ ꯆꯠꯈꯤꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯗꯣꯛꯈꯤꯒꯦ ꯏꯕꯥꯏꯗꯣ ꯍꯌꯦꯡ मा गेम सानने चलो दरवाजा बंद करेगा तो अभी बंद करेगा अब जा रही है नहीं खत्म होने से हम भी चले जाएगा साथ में करेगा 2 मिनट हाँ ठीक है सुबह नया कहीं ꯌꯥꯝ ꯄꯟꯒꯅꯨ ꯈꯪꯕ ꯃꯥ ꯍꯥꯏꯔꯛꯏꯁꯦ ꯈꯪꯕ꯭ꯔꯥ ꯊꯥꯗꯣꯛꯑꯝꯃꯣ ꯃꯁꯤꯒꯤꯁꯦ ꯑꯃ ꯃꯌꯥꯝ ꯑꯣꯏꯃꯥꯜꯂꯦ ꯀꯀꯥꯅ ꯎꯔ ꯉꯥꯡꯉꯛꯀꯅꯤ ꯍꯥꯏꯕ ꯀꯤꯠ ꯀꯤꯠ ꯌꯥꯎ ꯑꯕꯦꯝꯃ ꯒꯨꯗ ꯍꯥꯏꯔꯦ ꯁꯦ ꯒꯨꯗ ꯍꯥꯏꯔꯦ ꯊꯝꯁ ꯑꯞ ꯄꯤꯁꯜꯂꯦ ꯑꯗꯒꯤ ꯔꯣꯕꯤꯇꯥ ꯀꯆꯥ ꯅꯪ ꯀꯗꯥꯏꯒꯤꯅꯣ ꯑꯩ ꯕꯣꯟꯇꯦꯔꯥꯄꯨꯔꯒꯤꯅꯤ ꯁꯨꯕꯣ ꯅꯌꯥꯀꯣ ꯑꯥꯏ ꯑꯦꯝ ꯅꯣꯠ ꯌꯣꯔ ꯑꯍꯟ ꯌꯣꯔ ꯕꯣꯏꯐ꯭ꯔꯦꯟ ꯀꯥꯏ ꯂꯨꯈꯝꯁꯦ ꯑꯣ ꯍꯨꯝꯃꯣꯔꯥ ꯍꯧꯖꯤꯛ ꯀꯩ ꯍꯥꯏ brother forever BF का meaning brother forever I am not your brother I am your brother forever ꯀꯗꯥꯏꯗ ꯍꯨꯝꯖꯤꯜꯂꯁꯤꯔ ꯁꯤꯅꯤꯁꯦ ꯃꯌꯥꯡ ꯃꯥꯜꯂꯦ ꯅꯨꯡꯇꯤ ꯑꯣꯏꯗꯤ ꯇꯧꯔꯛꯀꯗ꯭ꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯀꯃꯦꯟ ꯏꯔꯣ ꯄꯠ 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 ꯅꯨꯡꯁꯥ ꯁꯥꯕꯁꯤꯒꯅꯦ ꯏꯅꯔꯖꯤ ꯌꯥꯎꯗ꯭ꯔꯦꯕꯀꯣ ꯀꯗꯛ ꯀꯗꯛ ꯋꯥꯗꯣ ꯉꯥꯡꯒꯗꯕꯗꯣ ꯑꯗꯨꯅꯅꯦꯕ ꯑꯩꯁꯨ ꯈꯔ ꯇꯞꯊꯔꯦ ꯔꯥꯏꯠ ꯑꯕꯦꯝꯃ ꯍꯥꯏꯔꯦ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯊꯥꯒꯠꯂꯛꯑꯦ ꯅꯃꯥꯏ ꯅꯊꯨꯡꯗꯣ ꯒꯨꯗ ꯌꯥ ꯍꯥꯏꯌꯨ ꯁꯥꯎꯅꯤꯡꯕꯅꯀꯣ ꯕꯤꯁꯅꯨ ꯇꯧꯍꯩꯗꯦ ꯀꯩꯅꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯀꯥꯔ ꯉꯥꯡꯉꯅꯨ ꯒꯨꯗ ꯑꯕꯦꯝꯃ ꯁꯨꯕꯣ ꯅꯌꯥ ꯑꯥꯏ ꯑꯦꯝ ꯌꯣꯔ ꯕꯣꯏ ꯐ꯭ꯔꯦꯟ ꯔꯦꯕꯤꯇꯥ ꯀꯤꯆꯦꯟ ꯀꯁꯥ ꯅꯤꯡꯉꯣꯜ ꯅꯆꯥꯅꯨꯄꯤꯔꯣ ꯏꯆꯥꯅꯨꯄꯤꯅꯤ ꯃꯁꯛ ꯐꯖꯕꯤ ꯏꯆꯥꯅꯨꯄꯤꯅꯤ ꯑꯉꯥꯡꯅꯤꯅꯅꯦ ꯃꯌꯥꯝ ꯂꯥꯏꯐꯇ ꯁꯣꯏꯈꯤꯕ ꯖꯥꯔꯁꯨ ꯉꯥꯛꯄꯤꯌꯨ ꯑꯉꯥꯡꯅꯤꯅ ꯑꯗꯨꯝ ꯆꯥꯎꯖꯕꯇꯅꯦꯕ ꯆꯍꯤ 13 ꯑꯃ ꯁꯨꯔꯤꯑꯕ ꯑꯉꯥꯡꯅꯦꯕ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ you my life ꯅꯪ ꯌꯥꯝ ꯄꯥꯁꯜꯂꯨꯅꯨ ꯃꯥꯛꯀꯤꯁꯦ ꯃꯃꯤꯡꯁꯦ ꯑꯗꯨꯝ ꯊꯥꯗꯣꯛ ꯈꯪꯕ꯭ꯔꯥ ꯔꯦꯕꯤꯇꯥꯁꯤꯡꯅ ꯌꯥꯝ ꯐꯖꯩꯌꯦ ꯐꯖꯩ ꯍꯥꯏꯔꯦ thank you thank you ꯌꯦꯁ ꯊꯦꯡꯛ ꯌꯨ ꯍꯥꯏꯖꯜꯂꯦ ꯑꯁꯤꯒ ꯃꯣꯏ ꯏꯁꯤꯡ ꯍꯩꯔꯤꯑꯕꯀꯣ ꯁꯕꯖꯤꯗ ꯀꯩꯗꯧꯔꯤꯒꯦ ꯑꯩꯈꯣꯏ ꯐꯝꯃꯤ ꯃꯌꯥꯝ ꯋꯥꯔꯤ ꯁꯨꯅꯔꯤ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯑꯕꯦꯝꯃ ꯁꯦꯁꯣꯏꯒꯦꯁꯦꯅꯤ class 10 telepon marahin ꯍꯣꯏ ꯑꯃꯔꯥ ꯇꯪꯒꯤ ꯀꯩꯅꯣ ꯊꯦꯅꯥ ꯅꯪꯅ ꯐꯝꯃꯝꯕꯗ ꯃꯐꯝꯗ ꯊꯝꯃꯔ ꯑꯗꯣ ꯃꯥꯁꯦ ꯀ꯭ꯂꯥꯁ 6ꯅꯤ ꯃꯝꯗ꯭ꯔꯤꯕꯣ ꯃꯊꯛꯇꯗꯤ ꯃꯝꯗꯦ ꯑꯗꯨꯝ ꯑꯍꯩꯗꯤ ꯃꯝꯗ꯭ꯔꯤꯗ 6:30ꯒꯤ ꯑꯗꯨꯋꯥꯏꯗꯒ ꯃꯣꯏꯅꯤꯁꯦ ꯍꯜꯂꯛꯀꯅꯤꯕ ꯆꯥꯕ ꯌꯥꯔꯣꯏꯕ ꯑꯌꯣ ꯑꯩꯒꯤ ꯂꯩꯁꯦ ꯊꯥꯗꯈ꯭ꯔꯦ ꯁꯤ ꯇꯥ ꯂꯩꯗꯣ ꯁꯤ ꯀ ꯃꯄꯥꯜ ꯇꯥꯔꯗꯤ ꯂꯣꯏꯔꯦꯀꯣ ꯀꯩꯕ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯪꯗꯦ ꯀꯩꯅ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯁꯤꯒꯤꯁꯦ ꯀꯩꯀꯩ ꯄꯉꯥꯡꯗ ꯉꯥꯡꯁꯤꯜꯂꯦ ꯑꯗꯒꯤ ꯃꯥꯒꯤꯁꯦ ꯃꯗꯨꯝ ꯊꯥꯗꯣꯛꯑꯁꯦꯕ ꯑꯩꯈꯣꯏ ꯏꯒꯅꯣꯔ ꯇꯧꯔꯁꯤ ꯀꯩꯕ ꯆꯠꯂꯒꯦꯔꯣ ꯑꯩ ꯆꯠꯈꯤꯔꯣꯏ ꯑꯗꯥ ꯀꯟꯇꯥꯗꯗꯤ ꯁꯨꯈꯤꯁꯨꯅ ꯆꯠꯈꯤꯔꯣꯏꯒꯦ ꯂꯩꯈꯤꯅꯤ ꯑꯩꯈꯣꯏꯅ ꯉꯍꯥꯛ ꯌꯣꯒꯥ ꯀ꯭ꯂꯥꯁ ꯊꯥꯗꯣꯛꯇ꯭ꯔꯤꯑꯕꯀꯣ ꯕꯣꯔꯤꯡ ꯑꯣꯏꯔꯕ ꯁꯨꯃꯥꯏꯅ ꯂꯦꯞꯄꯩ ꯅꯣꯏꯒ ꯋꯥ ꯁꯥꯟꯅꯕꯗꯤ ꯈꯔ ꯅꯨꯡꯉꯥꯏ ꯉꯁꯥꯏꯗꯩ ꯃꯥ ꯍꯟꯅꯤꯡꯉꯦꯅ ꯍꯥꯏꯔꯤꯅꯦ ꯕꯥꯏ ꯀꯁꯥꯔ ꯕ꯭ꯌꯨꯇꯤꯐꯨꯜ ꯑꯕꯦꯝꯃ ꯍꯣꯏ ꯕꯥꯏ ꯕꯥꯏ ꯅꯠꯇꯦ ꯅꯪ ꯁꯦꯝꯃꯤꯅꯤ ꯋꯥꯏꯔꯤꯡ ꯇꯧꯔꯤꯅꯦꯕ ꯀꯃꯦꯟ ꯏꯔꯛꯇ꯭ꯔꯗꯤ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯇꯥꯕ
ꯀꯃꯦꯟ ꯏꯔꯒꯅꯤ ꯀꯃꯦꯟ ꯄꯥꯔꯛꯇꯣꯏꯁꯦ ꯀꯥꯡꯁꯨ ꯆꯤꯛꯄꯗ ꯃꯈꯥꯗ ꯑꯩꯅ ꯏꯆꯦꯒ ꯏꯆꯟꯒ ꯅꯨꯄꯥ ꯑꯃꯒ ꯑꯗꯨꯗ ꯁꯤ ꯐꯝꯁꯦ ꯂꯥꯛꯑꯦꯅ ꯐꯝꯁꯦ ꯂꯦꯞꯄꯒ ꯅꯨꯡꯉꯥꯏꯇꯦ ꯏꯃꯝ ꯃꯝꯒꯔꯦꯅꯦ ꯁꯛꯀ ꯈꯔ ꯊꯤꯕꯁꯤꯒ ꯑꯣꯁꯇꯥꯜ ꯑꯣꯏꯔꯦꯅꯦ ꯆꯤꯛꯄꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯩꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯑꯩꯅ ꯏꯆꯟꯒ ꯅꯨꯄా ꯑꯃꯒ ꯑꯗꯨꯗ ꯍꯥꯏꯅꯩꯗꯣ ꯑꯩꯅꯦ ꯏꯆꯟꯒ ꯅꯨꯄꯥ ꯑꯃꯒ ꯑꯗꯨꯗ ꯍꯥꯏꯅꯩꯗꯣ ꯀꯩꯅꯣ ꯀꯩꯅꯣ ꯀꯥꯡ ꯆꯤꯛꯄꯅ ꯃꯅꯨꯡꯗ ꯋꯥ ꯉꯥꯡꯕ ꯌꯥꯔꯣꯏꯕ ꯑꯩ ꯃꯣꯕꯥꯏꯜꯁꯦ ꯇꯥꯈ꯭ꯔꯗꯤ ꯂꯣꯏꯔꯦꯀꯣ ꯃꯈꯥꯗ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯂꯦꯞꯄꯤꯁꯤ ꯌꯦꯡꯉꯨꯁꯤ ꯁꯤꯅꯦꯕꯀꯣ ꯎꯗ꯭ꯔꯤꯁꯤ ꯌꯦꯡꯉꯨ ꯁꯦ ꯇꯥꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯑꯗꯨꯝ ꯇꯥꯍꯧꯔꯒ ꯁꯤꯔꯦ ꯃꯣꯕꯥꯏꯜꯁꯦ ꯑꯩꯒꯤ ꯊꯋꯥꯏ ꯈꯥꯏꯕꯣꯛꯅꯤ ꯄꯨꯟꯅ ꯃꯣꯕꯥꯏꯜꯁꯦ ꯀꯟꯅ ꯄꯥꯏꯒꯦ ꯃꯣꯕꯥꯏꯜꯁꯦ ꯂꯥꯎꯠꯁꯦ ꯐꯖꯗ꯭ꯔꯗꯤ ꯌꯦꯡꯉꯨ ꯀꯗꯥꯏ ꯂꯥꯎꯠ ꯌꯥꯝ ꯂꯩꯇꯦ ꯊꯥꯡꯒꯠꯂꯨꯅꯦ ꯁꯨꯃꯥꯏꯅ ꯀꯣꯏꯍꯜꯂꯨꯅꯦ ꯃꯈꯨꯠꯇꯣ ꯍꯩꯇꯦꯗ ꯑꯗꯨꯝ ꯌꯥꯍꯟꯕꯤꯔꯤꯕ ꯅꯣꯏꯗ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯣ ꯑꯩꯅ ꯍꯥꯏꯔꯛꯏꯗꯣ ꯀꯩꯁꯨꯝ ꯃꯔꯣꯟ ꯍꯥꯏꯔꯛꯏꯗꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯁꯨꯅꯦ ꯅꯣꯏꯅ ꯍꯥꯏꯁꯦ ꯀꯩꯁꯨꯝ ꯈꯪꯕ ꯉꯝꯗꯦ ꯁ꯭ꯄꯦꯂꯤꯡꯁꯦ ꯁꯣꯏꯌꯦꯕꯀꯣ ꯑꯩꯅ ꯌꯥꯝ ꯑꯩꯅꯦ ꯐꯖꯩ ꯉꯥꯏꯈꯣꯅꯦ ꯑꯩꯅꯦ ꯏꯆꯟꯒ ꯅꯨꯄꯥ ꯑꯃꯒ ꯑꯩꯅꯦ ꯅꯨꯄꯥ ꯑꯃꯒ ꯑꯗꯨꯗ ꯑꯁꯤꯃꯨꯛ ꯀꯛꯊꯠꯄꯗ ꯑꯃꯨꯛ ꯃꯥꯡꯈꯤꯕ꯭ꯔꯥ ꯈꯪꯗꯦ ꯃꯪꯗ ꯁ꯭ꯋꯥꯏ ꯂꯥꯎꯋꯦꯕ ꯆꯠꯂꯒꯦꯔꯣ ꯍꯥꯏꯅꯔꯤꯗꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯣ ꯑꯩꯅ ꯍꯥꯏꯔꯛꯏꯗꯣ ꯑꯩ ꯈꯪꯗꯦꯕ ꯒ꯭ꯌꯥꯟ ꯇꯥꯗꯦꯕ ꯌꯥꯝ ꯐꯖꯩ ꯍꯥꯏ ꯒꯨꯗ ꯏꯚꯤꯅꯤꯡ ꯐ꯭ꯔꯦꯟ ꯍꯜꯂꯣ ꯀꯣꯃꯦꯟ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯣꯐꯤꯁꯇ ꯕꯤꯖꯤ ꯈꯔ ꯑꯣꯏꯗꯨꯅ ꯍꯣꯏ ꯑꯗꯨꯝ ꯁꯪꯉꯀꯥꯟꯗ ꯇꯧꯔꯣꯀꯣ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯂꯩꯈꯤꯒꯦ ꯑꯙꯥ ꯘꯟꯇꯥ ꯐꯥꯎ ꯑꯗꯨꯝ ꯑꯣꯏꯍꯟꯒꯦ 35 ꯃꯤꯅꯤꯠ ꯈꯛ ꯆꯠꯀꯦ ꯍꯧꯖꯤꯛ 28 ꯁꯨꯔꯦꯅ ꯂꯥꯡꯈꯤꯗꯦ ꯍꯣꯏ ꯃꯥꯁꯤ ꯅꯨꯄꯥꯁꯦ ꯀꯩꯅꯣꯅꯦ ꯁꯨꯕꯣꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯁꯦ ꯉꯥꯎꯔꯕ ꯈꯪꯗꯦ ꯃꯁꯤꯁꯦ ꯑꯥꯗ ꯃꯩꯁꯦ ꯌꯦꯡꯉꯨꯅꯦ ꯑꯗꯨꯝ ꯐꯖꯔꯤꯅꯤ ꯅꯪꯕ ꯗꯤꯋꯥꯂꯤ ꯑꯗꯨꯃꯥꯏꯅ ꯅꯠꯇ꯭ꯔꯥ ꯑꯩ ꯃꯩ ꯆꯥꯛꯄ ꯃꯥꯜꯂꯨꯔꯦ ꯐꯥꯔꯁꯇ ꯍꯧꯖꯤꯛꯄꯨ ꯀꯩꯗꯧꯔꯤꯒꯦ ꯍꯧꯖꯤꯛꯂꯣ ꯁꯦꯝ ꯂꯦꯞꯄꯒ ꯍꯧꯖꯤꯛ ꯃꯃꯥꯡꯗꯅ ꯐꯝꯃꯒ ꯂꯥꯏꯠ ꯆꯠꯂꯝꯒꯅꯤ ꯈꯔ ꯂꯦꯞꯄꯒ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯨꯅꯔꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯗꯛ ꯔꯤꯜ ꯃꯆꯥ ꯑꯝꯇ ꯁꯦꯝꯗꯣꯔꯣ ꯅꯪ ꯃꯔꯛ ꯑꯃꯨꯛ ꯉꯧꯔ ꯃꯥꯜꯂꯦ ꯌꯦꯡꯒꯦ ꯉꯁꯥꯏꯒꯤ ꯗꯤꯋꯥꯗꯨꯗ ꯑꯩꯒꯤꯁꯨ ꯌꯦꯡꯉꯨ ꯑꯩ ꯀꯩꯅꯣ ꯂꯩꯁꯦ ꯃꯊꯛꯀꯤ ꯋꯥꯜꯗꯨ ꯅꯪ ꯀꯛꯏꯔꯕ ꯐꯝꯕꯗ ꯑꯩꯌꯥ ꯅꯈꯨꯠꯀꯁꯨ ꯂꯣꯏꯔꯦꯅꯦ ꯀꯥꯏꯗꯩ ꯁꯤꯗꯒꯤ ꯀꯩꯒꯤꯅꯣ ꯀꯂꯔ ꯇꯧꯔꯤꯁꯤꯕꯣ ꯁꯤꯒ ꯑꯣꯏꯔꯝꯅꯤ ꯁꯤ ꯋꯥꯜꯁꯤꯕꯨ ꯁꯤꯖꯥꯝ ꯐꯖꯅ ꯁꯥꯔꯒ ꯅꯠꯇ꯭ꯔꯥ ꯄꯥꯝꯃꯨꯏꯀꯣ ꯃꯣꯏ ꯌꯣꯒꯥ ꯄꯤꯊꯨꯅꯤ ꯃꯌꯥꯝ ꯎꯔꯕꯅꯦ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ ꯅꯣ ꯑꯟꯁꯔ ꯑꯕꯦꯝꯃ ꯏꯆꯦ ꯍꯣꯏ ꯑꯗꯨꯅꯤ ꯏꯆꯟꯒ ꯕꯪꯒ꯭ꯂꯥꯗ ꯅꯨꯄꯥ ꯑꯃ ꯀꯔꯤꯅꯣꯃ ꯍꯥꯏꯔꯝꯕꯗꯣ ꯍꯥꯏꯕꯅꯦ ꯍꯣꯏ ꯃꯥ ꯂꯩꯔꯤ ꯏꯕꯨꯡ ꯃꯥ ꯃꯃꯤꯡꯁꯦ ꯕꯪꯒ꯭ꯂꯥꯗ ꯅꯠꯇꯦ ꯃꯥ ꯏꯔꯩꯁꯦ ꯕꯪꯒ꯭ꯂꯥꯗ ꯅꯠꯇꯦꯕ ꯃꯥ ꯏꯔꯩꯁꯦ ꯁꯨꯕꯣ ꯅꯥꯌꯛ 81ꯁꯦ ꯑꯗꯨꯝ ꯍꯥꯏꯖꯁꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯩꯒꯦ ꯂꯩꯖꯁꯅꯨ
ꯑꯗꯣ ꯃꯥ ꯉꯥꯡꯉꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯥꯗ꯭ꯔꯒ ꯂꯣꯏꯔꯦꯅ ꯃꯥ ꯃꯃꯤꯡꯁꯤꯗ ꯑꯗꯨꯝ ꯄꯥꯊꯣꯛꯑꯒ ꯂꯣꯏꯔꯦ ꯃꯥ ꯉꯥꯡꯉꯤ ꯑꯗꯨꯝ Ignore the Lord. ꯁꯟꯗꯥ ꯈꯔ ꯈꯔ ꯇꯥꯔꯛꯑꯦ ꯑꯩ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏ ꯂꯣꯏꯁꯤꯜꯂꯝꯃꯦ ꯋꯥꯏ ꯁꯤꯠꯅ ꯁꯦꯡꯅ ꯂꯣꯏꯄ ꯑꯃ ꯂꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯠꯈ꯭ꯔꯀꯥꯟꯗ ꯏꯔꯨ ꯃꯥꯏꯊꯔꯒ ꯂꯥꯏꯗꯨꯛ ꯊꯥꯔꯨꯗꯣꯏꯅꯦꯕ ꯑꯗꯣ ꯈꯔꯕꯨꯗꯤ ꯊꯦꯡꯉꯅꯤ ꯑꯩꯅ ꯂꯥꯏꯗꯨꯛ ꯊꯥꯗꯣꯏꯁꯦ ꯑꯩꯈꯣꯏ ꯑꯉꯥꯡꯒꯤ ꯇ꯭ꯋꯏꯁꯟ ꯂꯣꯏꯔꯒ ꯑꯗꯨꯝ ꯄꯨꯟꯅ ꯄꯨꯔ ꯆꯠꯈꯤꯗꯣꯔꯕꯅꯦꯕ ꯑꯗꯨꯅ ꯀꯔꯤꯅꯣ ꯃꯈꯣꯟ ꯑꯃ ꯆꯤꯡꯉꯤꯗꯣ ꯑꯣ ꯁꯤꯗ ꯁꯅꯥ ꯇꯥꯔꯦꯕꯀꯣ ꯑꯗꯨꯅ ꯀꯥꯏꯕ Moi puja ꯀꯥꯡꯁꯤ thangari. ꯀꯥꯡꯁꯤ ꯕꯦꯡꯒꯣꯂꯤ ꯀꯥꯡꯕꯨꯒꯤ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯀ ꯖꯩꯗ꯭ꯔꯅꯦ ꯒꯣꯡ ꯒꯣꯡꯖꯩꯕꯗꯣ ꯑꯗꯨꯒꯤꯗꯨꯅꯦꯕ Gong gong jai. ꯕꯦꯡꯒꯣꯂꯤ ꯀꯥꯡꯕꯨꯒꯤ ꯖꯩꯕꯅꯦꯕ ꯄꯨꯈꯝꯗ ꯖꯩꯕꯗꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯃꯥꯔꯁꯤꯡꯄꯨꯔꯗ ꯂꯩꯕ ꯃꯇꯝꯗ ꯃꯣꯏ ꯕꯦꯡꯒꯣꯂꯤꯒ ꯊꯪꯅꯅ ꯂꯩꯔꯛꯄꯅꯤꯅ ꯃꯣꯏ ꯄꯨꯈꯝꯗ ꯖꯩꯕꯅꯦꯕ ꯗꯣꯡ 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 ꯂꯥꯎꯔꯦꯕ ꯍꯥꯏꯗꯤ ꯁꯤꯅꯕꯨ ꯈꯔ ꯇꯞꯄꯤ ꯑꯃꯗꯨꯗꯤ ꯗꯣꯡ 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 ꯖꯩꯌꯦꯕꯀꯣ Moi so pa ꯂꯥꯏ pa jai de. ꯂꯥꯏ ꯇꯥꯟꯕ ꯑꯗꯨꯃꯥꯏꯅꯅꯦ ꯗꯣꯡ ꯗꯣꯡ ꯗꯣꯡꯖꯩꯑꯕ ꯍꯧꯖꯤꯛꯀꯤꯗꯨꯅ ꯑꯃꯨꯛ ꯈꯔ ꯍꯥꯏꯅ ꯐꯈꯔꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯃꯝꯂꯦ ꯍꯣꯏ ꯑꯁꯤꯒꯁꯨ ꯈꯔ ꯈꯔ ꯃꯝꯂꯦ ꯑꯗꯣ ꯏꯕꯨꯡꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯔꯣ ꯅꯠꯇ꯭ꯔꯒꯅ ꯃꯄꯥꯟꯗ ꯂꯩꯕ꯭ꯔꯣ ꯃꯅꯤꯄꯨꯔꯒꯤ ꯅꯦꯠꯇꯤ ꯌꯥꯗꯕꯅꯤꯅ VPN ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯑꯣꯟꯂꯥꯏꯟ ꯂꯥꯛꯏꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯃꯤ ꯃꯉꯥ ꯈꯛ ꯂꯩ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯦ ꯇꯥꯈꯤꯅꯤ ꯍꯥꯏꯅ ꯁ꯭ꯋꯥꯏ 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 ꯂꯥꯎꯔꯤ ꯀꯟꯅ Ek ꯄꯥꯏ si tagi ni. ꯑꯗꯨ ꯇꯥꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯇꯥꯔꯗꯤ ꯆꯥꯕꯤ Si se jum ni ne. ꯑꯌꯥ ꯑꯗꯨ ꯇꯥꯔꯗꯤ ꯆꯥꯕꯤ ꯊꯨꯒꯥꯏꯔꯁꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯠꯇ꯭ꯔꯒ ꯈꯨꯜꯂꯨꯕꯁꯨ ꯌꯥꯏ ꯃꯣꯕꯥꯏꯜꯗꯤ ꯇꯥꯔꯗꯤ ꯃꯣꯕꯥꯏꯜꯗꯤ ꯂꯣꯏꯔꯦ ꯀꯨꯞꯅ ꯁꯥꯔꯦ ꯆꯨꯝꯗ꯭ꯔꯣ Phangadre. ꯐꯪꯅꯤ ꯀꯩꯒꯤ ꯐꯪꯉꯣꯏ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯆꯥꯕꯤ ꯊꯨꯒꯥꯏꯕꯤꯔ ꯂꯣꯏꯔꯦ ꯃꯩ Dui thada ro. ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯌꯦ ꯍꯥꯏꯗꯣꯛꯀꯅꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯣꯛꯆꯔꯣꯏ Myanmar. ꯎꯝ Lapan. ꯗꯣ ꯑꯗꯨꯝ ꯏꯔꯛꯇ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯕꯀꯣ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯁꯤꯅ ꯑꯃꯨꯛ ꯀꯥꯏꯗꯅꯣ ꯀ ꯈꯪꯗꯦꯗ ꯀꯥꯡ ꯆꯤꯛꯄ꯭ꯔꯥ ꯑꯗꯨꯗꯤ ꯇꯣꯠꯂꯣꯏ ꯑꯁꯤ ꯀꯩꯅꯣ ꯔꯕꯔꯒꯤ ꯀꯂꯔꯗꯨꯗꯤ ꯍꯥꯏ ꯏꯆꯦ ꯁꯪꯒꯤ ꯅꯣꯏ ꯆꯦꯒꯤ ꯗꯨꯀꯥꯟꯗꯣ ꯍꯥꯡꯍꯧꯔꯤ ꯊꯣꯡ ꯍꯥꯡꯍꯧꯔꯤ ꯑꯩꯅ ꯂꯥꯛꯄꯗ ꯊꯣꯡ ꯍꯥꯡꯕ ꯎꯔꯝꯃꯤ ꯅꯪ ꯂꯩꯇꯕ꯭ꯔꯣ ꯁꯤꯗ Ako Saraswati Puja dance tami. ꯖꯒꯣꯏ ꯁꯥꯕꯗ ꯖꯒꯣꯏ ꯈꯣꯠꯄꯗ ꯔꯤꯜ ꯁꯦꯝꯕꯗ ꯏꯀꯥꯏ ꯈꯪꯗꯕꯤ Thet. ꯏꯀꯥꯏ ꯈꯪꯗꯕꯤ ꯍꯥꯏꯗꯣꯛꯈ꯭ꯔꯀꯥꯟꯗ ꯑꯩ ꯁꯤꯔꯦ ꯑꯩꯅ ꯉꯥꯡꯉꯤꯗꯣ ꯃꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯝꯃꯣꯏꯕ Mari kaya ngamoy adu ini para message pilege. ꯂꯩꯇꯦ ꯍꯧꯖꯤꯛ ꯁꯤꯜꯆꯔꯗ ꯑꯣ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯆꯠꯄꯗ ꯊꯦꯡꯅꯔꯒ ꯂꯥꯏꯠ ꯉꯥꯏꯍꯥꯛ ꯆꯥꯎꯊꯣꯛꯄ ꯌꯥꯕ ꯄꯨꯟꯅ ꯀꯩ ꯃꯅꯝꯅꯣ Dup man. ꯃꯣꯔꯇꯤꯟ ꯊꯥꯔꯤꯔ ꯀꯩꯅꯣ Agarbatti ni hai. ꯙꯨꯞ ꯊꯥꯔꯤ Moi dup thana gal. ꯑꯗꯣ Washilaba. ꯃꯌꯥꯝ ꯑꯩ ꯋꯥꯏ ꯁꯤꯜꯂꯝꯃꯦꯗꯅ ꯌꯨꯝꯗ ꯂꯥꯏꯗꯨꯛ ꯊꯥꯔꯒ ꯂꯣꯏꯔꯦ बाहर का लाइट नहीं है क्या इधर से दबाएगा बाहर का ꯂꯥꯏꯠ ꯂꯩꯇꯦ 12 ꯂꯥꯏꯠꯇꯅ ꯏꯆꯦ ꯑꯣ 12 ꯇꯃ ꯁꯨꯔꯤꯕꯣ ꯅꯪꯒ ꯎꯔꯒ ꯅꯪꯒ ꯁꯨꯔꯒ 13 ꯇꯃ ꯁꯨꯔꯤ ꯃꯥꯜꯂꯦ ꯑꯩꯗꯤ ꯂꯥꯏꯠꯀꯁꯦ ꯌꯦꯡꯉꯨꯗꯦ ꯍꯥꯏꯕ ꯕꯣꯔ ꯑꯩ ꯍꯥꯏꯔꯣꯏ ꯍꯥꯏꯔꯛꯑꯅꯨ ꯍꯥꯏꯔꯣꯏ ꯑꯩꯒꯤꯁꯤꯒꯁꯨꯅꯦꯀꯣ ꯏꯕꯨꯡ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯁꯤꯒꯁꯨ ꯀꯩꯅꯣꯗꯣ ꯀꯨꯀꯤ ꯀꯥꯡꯕꯨꯅꯦ ꯌꯥꯎꯕꯅꯦꯕꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯃꯣꯏꯁꯨ ꯀꯃꯦꯟꯀꯔ ꯑꯗꯨꯝ ꯇꯧꯔꯛꯏꯑꯕꯀꯣ ꯈꯪꯉꯦꯕ ꯀꯨꯀꯤꯅꯤ ꯃꯩꯇꯩꯅꯤ ꯍꯥꯏꯗꯣ ꯈꯪꯉꯦꯕ ꯃꯣꯏ ꯃꯩꯇꯩꯔꯣꯝꯕꯨꯗꯤ ꯉꯥꯡꯉꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯣꯏꯅ ꯉꯥꯡꯉꯛꯏꯕ ꯀꯩꯅꯣꯗꯣ ꯉꯥꯡꯉꯛꯄꯒꯤ ꯏꯁꯇꯥꯏꯜꯗꯣ ꯃꯩꯇꯩ Macam cai ꯅꯠꯇꯦꯕ maka pagkuran hari. ꯀꯩꯒꯤ ꯆꯠꯈꯤꯅꯨ ꯇꯟꯗ ꯑꯩꯌꯥ ꯑꯗꯨꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏꯁꯨ ꯌꯥꯎꯕꯅꯦꯕ ꯑꯩꯒꯤꯁꯤꯗ ꯑꯗꯣ ꯌꯦꯡꯉꯣ ꯑꯗꯨꯝ ꯍꯥꯏꯗꯣꯛꯑꯁꯨ ꯀꯩꯁꯨ ꯅꯠꯇꯦꯗ ꯈꯪꯉꯁꯨ ꯃꯤꯅ ꯈꯪꯉꯁꯨ ꯀꯩꯁꯨ ꯅꯠꯇꯦꯗ ꯃꯣꯏꯅ ꯀꯩꯗꯧ ꯉꯝꯗꯣꯏꯅꯣ ꯀꯩꯗꯧꯗꯣꯏꯅꯣ ꯏꯆꯦ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯒꯦ ꯑꯩ ꯀꯩꯅꯣ
ꯀꯥꯏꯗꯅꯣ ꯍꯧꯖꯤꯛꯁꯦ ꯑꯩ ꯕꯤꯕꯦꯀꯥꯟꯗ ꯔꯣꯗꯇ ꯑꯗꯒꯤ ꯆꯦ ꯀꯩꯅꯪ ꯆꯥꯒꯦ ꯀꯁꯥꯔ ꯃꯩꯇꯩꯅ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯑꯩ ꯀꯩꯅꯣ ꯅꯨꯄꯥ ꯃꯥꯟꯕꯤ ꯊꯣꯡꯉꯦ ꯀꯥꯏꯗꯦꯗ ꯑꯩ ꯀꯩꯁꯨ ꯀꯤꯗꯦ ꯍꯣꯏꯑꯕ ꯏꯕꯨꯡ ꯀꯩꯁꯨ ꯀꯤꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯅꯠꯇ꯭ꯔꯅꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯈꯔ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯉꯥꯡꯁꯦ ꯃꯈꯥꯗ ꯀꯨꯝꯈ꯭ꯔꯦꯕ ꯃꯉꯣꯟꯗ ꯚꯤꯗꯤꯑꯣ ꯂꯧꯔꯨ ꯋꯥꯏꯌꯦ ꯍꯣꯏ ꯒꯥꯔꯤ ꯂꯥꯛꯄ ꯌꯦꯡꯉꯨ ꯁꯦ ꯃꯥ ꯃꯈꯥꯗ ꯀꯨꯝꯈꯤꯕ ꯎꯔꯦ ꯃꯈꯨꯠ ꯊꯥꯡꯒꯠꯂꯧ ꯖꯒꯣꯏ ꯀꯣꯜꯂꯨ ꯖꯒꯣꯏ ꯑꯝꯇ ꯀꯣꯜꯂꯨ ꯃꯝꯁꯤꯜꯂꯛꯑꯦꯀꯣ ꯃꯌꯥꯝ ꯃꯝꯁꯤꯜꯂꯛꯑꯕꯅꯤꯅ ꯑꯩꯒꯤ ꯈꯨꯠꯀꯁꯦ ꯅꯍꯥꯟꯈꯩ ꯑꯗꯨꯃꯥꯏꯅ ꯇꯧꯈꯠꯂꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯁ꯭ꯂꯣ ꯃꯣꯁꯟꯗꯁꯨ ꯁꯨꯃꯥꯏꯅ ꯃꯄꯥꯟꯒꯤ ꯂꯥꯏꯠꯁꯦ ꯊꯥꯜꯂꯕꯨꯗꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯃꯄꯥꯟꯒꯤ ꯂꯥꯏꯠꯁꯦ ꯊꯥꯟꯗꯕꯅꯤꯅ ꯌꯥꯔꯔꯣꯏ ꯊꯝꯕ ꯇꯟꯕ꯭ꯔꯥ ꯇꯟꯗꯦ ꯃꯃꯥ ꯊꯥꯏꯒꯤ ꯊꯥꯔꯠ ꯐ꯭ꯂꯣꯔꯗꯅꯦꯕ ꯂꯩꯔꯤꯁꯦ ꯑꯗꯨꯗꯒꯤ ꯀꯨꯝꯃꯒ ꯑꯃꯨꯛ ꯐꯣꯇꯣ ꯉꯥꯏꯍꯥꯛ ꯇꯧꯔꯒ ꯀꯥꯈꯠꯂꯛꯏ ꯈꯟ ꯌꯦꯡꯉꯨ ꯃꯌꯥꯝ ꯋꯥꯕ꯭ꯔꯥ ꯋꯥꯕ꯭ꯔꯣ ꯋꯥꯔꯦ ꯖꯒꯣꯏ ꯀꯣꯜꯂꯨ ꯍꯥꯏꯁꯨ ꯀꯣꯜꯂꯤ ꯀꯣꯠꯇ꯭ꯔꯗꯤ ꯃꯔꯝꯁꯦ ꯈꯟꯕ ꯑꯩꯅꯤ ꯀꯨꯝꯁꯤꯗꯣ ꯑꯩ ꯃꯔꯝ ꯃꯣꯛꯄ꯭ꯔꯥ ꯍꯤꯇꯥ ꯗꯤꯟ ꯇꯤꯟ ꯀꯩꯅꯣ ꯊꯦꯡꯅ ꯏꯁꯩ ꯑꯝꯇꯪ ꯁꯛꯇꯣꯛꯑꯁꯦ ꯀꯩꯕ ꯏꯁꯩ ꯑꯃ ꯍꯩꯇꯦ ꯀꯩꯅꯣꯗꯣ ꯀꯩꯕ ꯕꯔꯁꯣ ꯄꯥꯅꯤ ꯑꯃꯗꯣ ꯃꯗꯨ ꯈꯪꯗꯦ ꯅꯪꯗꯣ ꯐꯖꯕ ꯑꯝꯇ ꯁꯛꯂꯛꯑꯣꯁꯦ ꯔꯤꯜꯒꯤ ꯈꯪꯗꯦ ꯑꯃꯨꯛ ꯈꯪꯗꯦ ꯌꯥꯝ ꯌꯥꯝ ꯌꯥꯡꯅꯕꯨ ꯀꯥꯔꯛꯏꯅꯦ ꯀꯥꯔꯛꯏꯅꯦ ꯆꯦꯜꯂꯛꯏꯃꯤ ꯐꯨꯔ ꯌꯥꯒꯅꯤ ꯂꯥꯎꯅ ꯑꯩ ꯄꯥꯏꯈꯠꯂꯛꯏꯃꯤ ꯀꯨꯝꯊꯥꯕꯗꯅ ꯁꯤꯔꯩ ꯏꯃꯝ ꯃꯝꯃꯤꯕ ꯑꯩꯗꯨꯒ ꯁꯥꯔꯕꯦꯟ ꯅꯪꯁꯤꯡꯂꯗꯤ ꯅꯤꯡꯁꯤꯡꯉꯛꯏꯕ ꯚꯨꯠꯇꯣ ꯃꯗꯨ ꯅꯤꯡꯁꯤꯡꯉꯛꯏꯕ ꯔꯣꯗꯁꯦ ꯀꯅꯥꯝ ꯆꯠꯇꯦꯅ ꯂꯥꯏꯠꯁꯨ ꯊꯥꯟꯂꯒ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯩ ꯑꯗꯨꯃꯥꯏꯅ ꯀꯥꯔꯟ ꯇꯨꯔꯟ ꯚꯨꯠꯀꯤ ꯌꯥꯝ ꯌꯦꯡꯉꯦꯕ ꯑꯩꯗꯤ ꯚꯨꯠꯀꯤ ꯉꯁꯤꯐꯥꯎ ꯌꯦꯡꯖꯗꯦꯕ ꯑꯩ ꯀꯤꯌꯦꯗꯣ ꯉꯁꯤꯐꯥꯎ ꯌꯦꯡꯖꯗꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯖꯥꯠꯅꯣ ꯑꯩꯈꯣꯏ ꯃꯨꯛꯅꯤ ꯇ꯭ꯋꯏꯁꯟ ꯊꯥꯔꯛꯄ ꯃꯇꯝ ꯌꯧꯔꯕ ꯈꯪꯗꯦ 6:31 7:30ꯗ ꯊꯥꯗꯣꯏꯕ ꯁꯤꯗꯩ ꯆꯠꯈ꯭ꯔꯒ ꯃꯨꯅꯤꯒꯤ ꯊꯣꯡꯒꯥꯟꯗ ꯑꯃꯨꯛ ꯂꯦꯞ ꯂꯩꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ ꯆꯪꯕ ꯌꯥꯔꯣꯏꯗꯕꯅꯦ ꯃꯥ ꯂꯤꯐꯇꯤ ꯑꯗꯨꯝ ꯀꯨꯝꯊꯔꯛꯇ꯭ꯔꯣꯕ ꯀꯥꯈꯠꯂꯨꯁꯤꯅ ꯚꯤꯗꯤꯑꯣ ꯐꯖꯕ ꯊꯥꯒꯠꯂꯣ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯦ ꯍꯥꯟꯅꯗꯒꯤꯁꯨ ꯑꯩ ꯈꯔ ꯍꯩꯖꯗꯕꯒ ꯑꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯁꯤꯒꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅꯅꯦ ꯄꯨꯔꯥ ꯄꯪꯁꯟꯈꯔꯦ ꯕꯪ ꯑꯣꯟꯈꯔꯦꯕ ꯚꯤꯗꯤꯑꯣ ꯁꯦꯝꯁꯨ ꯁꯦꯝꯗꯔꯦ ꯑꯗꯒꯤ ꯁꯦꯝꯅꯤꯡꯕꯁꯨ ꯐꯥꯎꯗꯔꯦ ꯑꯝꯇꯪ ꯐꯣꯟ ꯇꯧꯔꯦ ꯃꯥꯁꯦ ꯐꯣꯟ ꯎꯔꯝꯃꯅꯦꯕ ꯃꯥꯅ ꯂꯥꯏꯐꯁꯦ ꯑꯗꯨꯅꯅꯤ ꯀꯩꯕ ꯑꯕꯦꯝꯃꯗꯨ ꯇꯧꯔꯛꯇꯥꯔꯦ ꯉꯥꯏꯕꯅꯤ ꯑꯗꯨ ꯇꯧꯔꯛꯇꯥꯔꯦꯅ ꯉꯥꯏꯕꯅꯤ ꯐꯣꯟ ꯂꯥꯛꯑꯦ ꯁꯦ ꯐꯣꯟ ꯂꯥꯛꯑꯝꯃꯦꯕꯀꯣ ꯀꯛꯊꯠꯈꯔꯦ ꯊꯛꯀꯦ ꯑꯩꯁꯨ ꯌꯦ ꯕꯤꯖꯦꯟ ꯑꯣ ꯕꯤꯖꯦꯟ ꯀꯅꯥꯅꯣꯝꯒ ꯂꯣꯏꯁꯜꯂꯣ ꯌꯥꯔꯦꯅ ꯍꯥꯏꯔꯛꯏꯁꯦ ꯀꯀꯥ ꯂꯥꯛꯑꯦ ꯀꯀꯥꯗ ꯋꯥ ꯈꯛꯇꯪ ꯍꯥꯏꯈꯣꯅ ꯀꯅꯥꯅꯣꯁꯦ ꯀꯀꯥꯅꯤ ꯂꯣꯏꯁꯟꯂꯣ ꯌꯥꯔꯦ ꯂꯣꯏꯁꯟꯈ꯭ꯔꯦ ꯐꯥꯒꯤ ꯇꯧꯕꯅꯤ ꯍꯥꯏꯗꯥꯏ ꯀꯩꯕ ꯂꯩꯈꯤꯗꯣꯏꯕ ꯂꯥꯏꯐ ꯂꯣꯏꯔꯗꯣꯏꯔꯥ ꯆꯦ ꯑꯩ ꯂꯣꯏꯁꯤꯜꯂꯅꯤ 39 ꯁꯨꯔꯦ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦꯅ ꯕ꯭ꯌꯨꯇꯤ ꯈꯟꯕꯗꯣ ꯄꯥꯏ ꯑꯉꯥꯡ ꯀꯥꯏꯒꯜꯂꯦ ꯊꯣꯛꯂꯛꯇꯕꯁꯦ ꯑꯉꯥꯡ ꯀꯩꯅꯣ ꯇꯧꯔꯛꯇꯕꯁꯤꯒꯅꯦ ꯁꯨꯇꯤ ꯊꯥꯔꯛꯇꯕꯁꯤꯒ ꯑꯗꯨꯅꯅꯤ ꯕꯤꯖꯦꯟ ꯊꯤꯛ ꯇꯧꯔꯧꯁꯦ ꯅꯪꯅ ꯑꯃꯨꯛ ꯁꯞꯄꯣꯔꯠ ꯇꯧꯁꯜꯂꯤꯗꯣ ꯃꯥꯏ ꯐ꯭ꯔꯦꯟ ꯑꯣꯏ ꯃꯥꯜꯂꯦ ꯅꯣꯏ ꯀꯀꯥꯒ ꯈꯪꯅꯗꯦ ꯎꯅꯗ꯭ꯔꯤ ꯐꯣꯟꯗꯩ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅꯩ ꯈꯪꯅꯕꯅꯤ ꯑꯗꯣ ꯂꯣꯏꯁꯤꯜꯂꯅꯤ ꯑꯩ ꯈꯪꯉꯦꯕ ꯃꯥ ꯍꯧꯖꯤꯛ ꯂꯥꯛꯑꯝꯃꯤꯗꯣ ꯐꯣꯟ ꯇꯧꯔꯛꯏꯗꯣ ꯈꯪꯉꯦꯕ ꯑꯩ
ꯑꯗꯨ ꯍꯥꯏꯗꯤ ꯇꯧꯔꯛꯏꯉꯩꯗꯣ ꯈꯪꯉꯦꯕ ꯑꯗꯣ ꯑꯩꯅ ꯂꯥꯏꯔꯤꯛ ꯊꯥꯕꯁꯦ ꯍꯦꯛꯇ ꯃꯇꯝꯁꯦ ꯇꯥꯏꯃꯤꯡꯁꯦ ꯍꯦꯛꯇ ꯀꯣꯊꯣꯟ ꯆꯥꯗꯕ ꯇꯥꯏꯃꯤꯡ ꯍꯥꯏꯗꯣ ꯍꯧꯖꯤꯛꯁꯨ ꯃꯝꯁꯜꯂꯛꯑꯦ ꯌꯦꯡꯉꯨ ꯂꯥꯏꯠ ꯂꯩꯔꯝꯃꯦꯕ ꯑꯃꯨꯛꯇꯪ ꯅꯝꯅ ꯌꯦꯡꯁꯤꯗꯤ ꯈꯪꯗꯦꯕ ꯌꯦꯡꯉꯣ ꯍꯩ ꯄꯣꯅꯤꯡ इमुंगदा खिंगरे तौरन नाना इससे किया है वो लाइट है बोल के हाँ अइना रिपोर्ट तौखिबनी इबाइदे इचे नंग ओंकिरा फागिरो नचेगा वारी सुना निंग्रेने नंग अदुननी नंग तौरिदो चेगी लाइफ से टाइम नाइदेको ꯑꯩ ꯂꯥꯏꯁꯦ ꯍꯣꯏꯕꯀꯣ ꯃꯇꯝ ꯂꯩꯇꯦꯕ ꯑꯗꯨꯅ ꯃꯤꯁꯨ ꯂꯥꯛꯄꯤꯗꯦꯕ ꯑꯩꯁꯦ ꯑꯗꯨꯝ ꯑꯉꯥꯡ ꯊꯤꯟꯕ ꯃꯇꯝꯗ ꯉꯥꯏꯍꯥꯛ ꯃꯇꯝꯁꯦ ꯄꯣꯊꯥꯕꯁꯦ ꯐꯔꯛ ꯇꯥꯏꯕ ꯍꯧꯖꯤꯛ ꯑꯩ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯨꯅꯅ ꯂꯩꯕꯒꯤ ꯑꯗꯨꯝ ꯑꯋꯥꯕ ꯈꯪꯗ꯭ꯔꯤꯅꯦꯕꯀꯣ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯁꯦ ꯀꯥꯡ ꯃꯔꯛꯁꯤꯒ ꯀꯌꯥꯝ ꯋꯥꯅ ꯂꯩꯅꯤ ꯑꯗꯨꯅꯤ ꯀꯔꯤ ꯍꯥꯏꯔꯛꯏꯁꯦ ꯑꯣꯀꯦ ꯕꯥꯏ ꯑꯣꯀꯦ ꯕꯥꯏ ꯑꯕꯦꯝꯃ ꯑꯗꯨ ꯍꯌꯦꯡ ꯇꯧ ꯍꯌꯦꯡ ꯍꯜꯂꯛꯑꯣ ꯐꯥꯒꯤꯗꯨ ꯍꯌꯦꯡ ꯐꯥꯒꯤ ꯇꯧꯍꯜꯂꯣ ꯍꯥꯏ ꯐꯥꯒꯤꯅꯤꯆꯦ ꯍꯣꯏꯕ ꯑꯩꯁꯨ ꯊꯥꯖꯕ ꯋꯥꯠꯂꯦꯕ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤ ꯂꯥꯏꯐꯁꯦ ꯅꯩꯗ꯭ꯔꯣ 6:35 ꯇꯥꯔꯦꯕ 7ꯒꯤ ꯑꯗꯨꯋꯥꯏꯗꯗꯤ ꯑꯩꯈꯣꯏ ꯅꯅꯥꯁꯨ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨ ꯃꯌꯥꯝ ꯐꯥꯒꯤꯅꯤ ꯏꯆꯦ ꯐꯥꯒꯤ ꯅꯠꯇꯦ ꯑꯣꯡꯀꯤꯅꯤ ꯀꯔꯤ ꯑꯣꯡꯀꯤꯅꯣ ꯀꯔꯤ ꯋꯥꯔꯤꯅꯣ ꯑꯩꯗꯤ ꯈꯪꯗꯦ ꯔꯦꯟ ꯇꯣꯡꯉꯒ ꯍꯥꯏꯕ ꯁꯤꯗ ꯂꯥꯏꯠ ꯊꯥꯟꯕꯒ ꯁꯤꯗ ꯂꯥꯏꯠ ꯊꯥꯟꯕꯒ ꯃꯣꯏ ꯂꯣꯏꯈꯤꯔꯣꯏꯗ꯭ꯔꯅꯦ ꯂꯥꯏꯠ ꯊꯥꯟꯕ ꯐꯝꯃꯣꯁꯦ ꯅꯪ ꯃꯈꯥꯗ ꯐꯝꯁꯦ ꯉꯁꯥꯏꯗꯤ ꯁꯤꯗ ꯂꯦꯞꯄꯗꯤ ꯐꯕ ꯂꯣꯏꯁꯜꯂꯣ ꯏꯆꯦ ꯑꯁꯦꯡꯕꯅꯤ ꯏꯋꯥꯏꯁꯦ ꯃꯥꯅꯕꯨ ꯁꯥꯎꯕ ꯁꯥꯎꯕꯒꯤꯁꯨ ꯃꯥ ꯂꯣꯏꯁꯟꯅꯤꯡꯗꯦ ꯀꯣ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯗ ꯍꯪꯉꯕ ꯀꯀꯥꯗ ꯁꯥꯎꯒꯟꯕ꯭ꯔꯥ ꯁꯥꯎꯒꯟꯗꯕ꯭ꯔꯥ ꯑꯩ ꯍꯨꯝꯂꯕ ꯑꯩꯈꯣꯏ ꯀꯀꯥꯗꯣ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯁꯥꯎꯒꯟꯕ꯭ꯔꯥ ꯁꯥꯎꯒꯟꯗꯕ꯭ꯔꯥ ꯁꯥꯎ ꯑꯩꯌꯥ ꯅꯣꯏꯗ ꯂꯥꯛꯏꯗꯣ ꯈꯪꯗ꯭ꯔꯅꯦ ꯋꯥꯔꯤ ꯁꯥꯟꯅꯩꯗ ꯁꯥꯎꯒꯟꯗꯦꯗ ꯁꯥꯎꯒꯟꯗꯦ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯐꯩ ꯀꯃꯥꯏꯅ ꯇꯧꯔꯤ ꯋꯥ ꯉꯥꯡꯕ꯭ꯔꯥ ꯀꯟꯅ ꯉꯥꯡꯕ꯭ꯔꯥ ꯇꯞꯅ ꯉꯥꯡꯕ꯭ꯔꯥ ꯀꯔꯤ ꯑꯩꯉꯣꯟꯗ ꯉꯥꯡꯕ ꯇꯥꯗꯤ ꯀꯛꯆꯤꯡꯗ ꯉꯥꯡꯕꯤ ꯅꯣꯏꯗꯤ ꯃꯣꯏ ꯀꯔꯤ ꯌꯥꯏ ꯑꯕꯤꯅꯥꯁ ꯂꯣꯟꯗ ꯅꯤꯀꯤꯇꯥꯒ ꯉꯥꯡꯕ ꯑꯣꯏꯗꯤ ꯇꯨꯃꯤꯟꯅ ꯀꯧꯁꯤꯜꯂꯅꯤꯅ ꯀꯧꯁꯤꯜꯂꯒ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯒꯅꯦꯕ ꯑꯩꯈꯣꯏ ꯌꯨꯝꯗꯒ ꯂꯥꯛꯄ ꯑꯣꯏꯗꯤ ꯀꯩ ꯃꯣꯏꯅ ꯍꯥꯏꯗꯤ ꯈꯠꯂꯗꯤ ꯃꯗꯨꯒ ꯉꯥꯡꯒꯅꯦꯕ ꯑꯗꯩꯗꯤ ꯑꯗꯨꯒꯤ ꯑꯕꯤꯅꯥꯁꯅ ꯁꯥꯎꯔ ꯍꯥꯏꯔꯨꯔꯒ ꯇꯜꯂꯦ ꯑꯉꯥꯡꯁꯦ ꯑꯉꯥꯡ ꯃꯆꯤꯟ ꯆꯣꯝꯃꯦ ꯍꯥꯏꯗꯣ ꯋꯥꯖꯥ ꯐꯪꯖꯟ ꯆꯥꯛꯄꯅꯦ ꯃꯁꯤ ꯃꯑꯣꯡ ꯋꯥ ꯉꯥꯡꯁꯤꯜꯂꯛꯇꯣꯔꯤ ꯕꯥꯏ ꯕꯥꯏ ꯑꯕꯦꯝꯃ ꯏꯆꯦ ꯀꯩꯅꯣꯅꯦ ꯆꯠꯂꯒꯦꯔꯅꯦ ꯑꯩ ꯂꯩꯈꯤꯅꯤꯅꯦ ꯉꯥꯏꯈꯣꯅꯦ ꯉꯥꯏꯈꯣ ꯇꯨꯏꯁꯟ ꯂꯣꯏꯗ꯭ꯔꯤꯅꯦ ꯌꯣꯒꯥ ꯂꯣꯏꯗ꯭ꯔꯤꯕ ꯉꯥꯏꯈꯣꯕ ꯀꯣ ꯍꯣꯔꯦꯟ ꯏꯅꯥꯎꯅ ꯑꯃꯨꯛ ꯉꯥꯡꯕꯤꯅꯤꯀꯣ ꯉꯥꯡꯉꯣꯏ ꯏꯕꯨꯡ ꯃꯥ ꯀꯩꯁꯨ ꯉꯥꯡꯉꯣꯏ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯃꯥꯁꯨ ꯈꯪꯉꯦꯀꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯩꯇ꯭ꯔꯗꯤ ꯋꯥꯔꯤ ꯁꯨꯅꯗꯅ ꯇꯧꯅ ꯂꯩꯇ꯭ꯔꯒꯗꯤ ꯏꯃꯨꯡꯗꯁꯨ ꯆꯪꯕ ꯃꯤ ꯄꯨꯔꯥ ꯐꯨꯜꯅꯦꯕꯀꯣ ꯏꯃꯨꯡꯗ ꯍꯧꯖꯤꯛ ꯑꯗꯨꯅ ꯃꯄꯥꯟꯁꯦ ꯀꯥꯡ ꯆꯤꯛꯑꯦꯕ ꯃꯇꯝꯗꯣ ꯂꯦꯟꯐꯝ ꯂꯩꯇꯕꯅꯤꯅ ꯃꯥꯁꯨ ꯈꯪꯉꯦꯕ ꯑꯩ ꯂꯥꯏꯔꯤꯛ ꯊꯥꯕꯁꯦ ꯑꯉꯥꯡ ꯊꯤꯟꯕ ꯈꯣꯠꯄ ꯁꯨꯝꯕ ꯇꯥꯏꯃꯤꯡꯗꯨꯗ ꯊꯥꯏꯌꯦꯕꯀꯣ ꯑꯗ ꯑꯦꯛꯆꯨꯋꯦꯂꯤ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯊꯥꯕꯁꯦ ꯈꯔꯗꯤ ꯌꯥꯒꯟꯗꯦꯕ ꯑꯗꯨꯒꯁꯨ ꯑꯩꯅ ꯑꯗꯨꯝ ꯊꯥꯔꯤꯅꯦꯕ ꯑꯗꯣ ꯀꯩꯕ ꯁꯥꯎꯋꯦ ꯍꯥꯏꯌꯨ ꯑꯕꯦꯝꯃ ꯁꯥꯎꯋꯤ ꯍꯥꯏꯔ ꯀꯀꯥꯗ ꯁꯥꯎꯋꯤ ꯍꯥꯏꯌꯣꯌꯦ ꯀꯀꯥꯗ ꯁꯥꯎꯋꯤ ꯍꯥꯏꯌꯣꯌꯦ ꯀꯀꯥꯗꯣ ꯁꯥꯎꯏꯌꯦ ꯌꯥꯝ ꯁꯥꯎꯒꯟꯕꯅꯦ ꯌꯥꯝ ꯐꯩ ꯌꯥꯝ ꯐꯩ ꯍꯥꯏ ꯀꯀꯥꯗ ꯌꯥꯝ ꯐꯩ ꯍꯥꯏ ꯐꯕ꯭ꯔꯥ ꯐꯩ ꯆꯆꯥꯅ ꯍꯥꯏꯕ ꯏꯟꯕ꯭ꯔꯥ ꯀꯀꯥꯗꯣ ꯃꯗꯨꯗꯤ ꯈꯪꯖꯗ꯭ꯔꯦ ꯅꯣꯏꯒꯤ ꯃꯔꯛꯀꯤ ꯋꯥꯔꯤꯗꯨꯗꯤ ꯆꯆꯥꯅ ꯍꯥꯏꯕ ꯏꯟꯒꯟꯕ꯭ꯔꯥ ꯏꯟꯒꯟꯗꯕ꯭ꯔꯥꯕ ꯌꯥꯒꯟꯕ꯭ꯔꯥ ꯍꯪꯉꯦꯕ ꯑꯩꯅ ꯍꯥꯏꯕꯗ ꯃꯅꯥ ꯇꯧꯒꯟꯕ꯭ꯔꯥꯕ ꯃꯥ ꯑꯩꯅ ꯖꯥꯠ ꯅꯣꯡꯕꯨ ꯇꯥꯖꯗꯦ ꯑꯗꯨꯃꯥꯏꯅ ꯅꯪꯅ ꯅꯍꯥꯟꯗ ꯍꯥꯏꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯅꯣꯡꯕꯨ ꯇꯥꯖꯗꯦꯕ ꯁꯤ ꯇꯧꯔꯤꯁꯦ ꯑꯩꯅꯅꯦ ꯋꯥ ꯍꯥꯏꯒꯦꯕ ꯑꯩꯅ ꯑꯥꯃꯣꯟꯗ ꯆꯠꯄ ꯈꯣꯠꯄ ꯅꯣꯏ ꯌꯨꯝꯗꯒ ꯑꯗꯨꯝ ꯂꯥꯛꯏꯕ ꯆꯠꯄ ꯈꯣꯠꯄ ꯖꯍꯥ ꯇꯧꯕꯗꯣ ꯑꯗꯨꯒꯤꯗꯣ ꯀꯀꯥꯅ ꯑꯩꯉꯣꯟꯗ ꯆꯠꯈꯤꯅꯨ ꯈꯣꯠꯈꯤꯅꯨ ꯍꯥꯏꯅ ꯃꯅꯥ ꯇꯧꯕꯒ ꯌꯥꯎꯕ꯭ꯔꯥ ꯍꯪꯉꯦꯕ ꯑꯩ ꯈꯪꯖꯗꯦ ꯑꯗꯨꯗꯤ ꯅꯣꯏ ꯌꯨꯝꯗ ꯉꯥꯡꯉꯝꯃꯅꯤꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯄ ꯑꯣꯏꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯑꯒ ꯆꯠꯀꯅꯨꯒ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯑꯗꯣ ꯑꯩ ꯌꯦꯡꯉꯣꯅ ꯅꯣꯏ ꯌꯨꯝꯗ ꯂꯥꯛꯑꯒꯁꯨ ꯑꯩ ꯂꯩꯍꯧꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯩ ꯑꯗꯨꯝ ꯂꯩꯍꯧꯕꯒ ꯌꯥꯎꯈꯤꯕ꯭ꯔꯥꯕ ꯀꯀꯥ ꯁꯝ ꯐꯖꯅ ꯁꯝꯅ ꯊꯥꯗꯣꯛ ꯌꯥꯎꯏꯗꯣ ꯀꯀꯥꯅꯗꯤ ꯌꯥꯒꯟꯗꯦ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯣ ꯑꯗꯨꯝ ꯂꯩꯗꯤ ꯂꯩꯍꯧꯔꯤꯅꯦ ꯂꯩꯍꯧꯔꯤ
ꯑꯗ ꯃꯌꯥꯝ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯣꯏꯗꯦꯕꯀꯣ ꯑꯩꯅ ꯖꯍꯥ ꯍꯥꯏꯕ ꯈꯣꯠꯄꯗꯣ ꯑꯗꯨꯝꯅꯦ ꯆꯤꯆꯦ ꯍꯣꯏꯗ ꯆꯠꯂꯁꯨꯅꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯗꯨꯝ ꯆꯠꯂꯁꯨꯅꯦ ꯑꯩ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩꯕ ꯇꯥꯔꯗꯤ ꯑꯩ ꯑꯗꯨꯝ ꯂꯩꯍꯧꯔꯒꯦ ꯑꯗꯨꯝ ꯂꯩꯍꯧꯕꯒꯁꯨ ꯌꯥꯎꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯕꯦꯝꯃꯁꯦ ꯄ꯭ꯔꯦꯡ ꯁꯦꯝꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯄ꯭ꯔꯦꯡ ꯂꯛꯁꯣ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯅꯠꯇ꯭ꯔꯥ ꯃꯤꯖꯦꯟ ꯑꯗꯨꯅꯦ ꯑꯩꯗꯣ ꯆꯥꯎꯖꯕꯇꯅꯤ ꯀꯩꯁꯨꯝ ꯀꯩꯁꯨꯝ ꯀꯩꯅꯣ ꯇꯧꯗꯧꯔꯦ ꯐꯣꯟ ꯇꯧꯔꯦ ꯑꯗ ꯍꯟꯗꯛꯀꯤ ꯀꯛꯊꯠꯂꯒꯦꯕꯀꯣ ꯑꯗꯩꯗꯤ ꯃꯊꯪꯗ ꯊꯝꯃꯒꯦ ꯃꯥ ꯑꯃꯨꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯧꯁꯜꯂ ꯐꯣꯟ ꯊꯝꯃꯣ ꯍꯥꯏꯅ ꯂꯥꯏꯛ ꯊꯝꯃꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏꯅꯦꯕ ꯃꯥꯒꯤꯁꯦ ꯀꯩꯕ ꯅꯪꯕꯨ ꯅꯨꯡꯁꯤ ꯇꯥꯛꯄꯤꯅꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩ ꯑꯃꯨꯛ ꯖꯥꯗꯤ ꯖꯥꯔꯦ ꯖꯥꯗꯤ ꯖꯥꯔꯦ ꯈꯪꯉꯛꯈꯤꯕꯗ ꯃꯃꯥꯡꯗ ꯇꯥꯔꯦ ꯍꯨꯃꯥꯡꯅ ꯂꯣꯏꯔꯦ ꯍꯨꯃꯥꯡꯅ ꯃꯃꯥꯡꯗ ꯂꯣꯏꯔꯦ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ ꯁꯥꯕꯅ ꯈꯨꯁꯥ ꯑꯃ ꯑꯁꯥꯝ ꯂꯩꯇꯦ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ ꯕꯥꯏ ꯕꯥꯏ ꯃꯤ ꯇꯧꯊꯣꯛꯑꯒ ꯑꯩꯈꯣꯏ ꯃꯤ ꯈꯛꯇꯪ ꯂꯥꯛꯑꯒ ꯕꯥꯏ ꯕꯥꯏ ꯇꯧꯊꯣꯛꯈ꯭ꯔꯒꯦꯅꯦ ꯃꯤ ꯑꯃꯐꯥꯎ ꯂꯥꯛꯄꯤꯗꯦ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ ꯀꯅꯥꯝ ꯂꯩꯇꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯂꯩ ꯌꯥꯏ ꯁꯣꯝꯗꯗꯤ ꯖꯤꯔꯣ ꯎꯠꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯖꯤꯔꯣ ꯎꯠꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯥꯡꯅꯦꯕ ꯀꯅꯥꯅꯣ ꯂꯥꯛ ꯀꯅꯥꯅꯣ ꯑꯗ ꯕꯤꯖꯦꯟ ꯊꯝꯃꯒꯦ ꯑꯦꯍꯦ ꯊꯝꯃꯒꯦ ꯅꯕ ꯑꯩꯅ ꯍꯥꯏꯕ ꯃꯁꯛ ꯌꯥꯝ ꯊꯤ ꯍꯥꯏꯌꯦ ꯀꯦꯁꯨ ꯀꯦꯗꯦ ꯀꯩ ꯍꯥꯏꯒꯅꯦ ꯀꯩꯁꯨꯝꯒ ꯃꯃꯥ ꯑꯃꯒꯗꯣ ꯀꯩꯁꯨꯝꯒ ꯀꯦꯗꯉꯩꯒꯤ ꯂꯥꯏꯐ ꯊꯥꯏꯗꯣ ꯏꯀꯥꯏꯖꯗ꯭ꯔꯥ ꯍꯥꯏꯅ ꯉꯥꯡꯉꯤꯕꯅꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯤ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯊꯝꯃꯒꯦ ꯑꯩ ꯂꯩ ꯃꯥꯛꯂ ꯈꯪꯗꯦ ꯂꯥꯛꯏ ꯀꯀꯥꯔ ꯈꯪ ꯄꯣꯟꯗꯦ ꯃꯤꯅꯤ ꯀꯗꯥꯏ ꯌꯦꯅꯤ ꯀꯗꯥꯏ ꯀꯀꯥꯔ ꯈꯪꯄꯣꯟꯗꯦ ꯑꯃꯗꯤ ꯕꯤꯖꯦ ꯈꯪꯉꯦꯕ ꯑꯁꯤꯒꯤ ꯀꯤꯠꯀꯤꯠꯁꯦ ꯀꯤꯠꯀꯤꯠ ꯌꯥꯎꯁꯦ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯨꯆꯣ ꯅꯪ ꯌꯨꯝ ꯆꯠꯂꯒ ꯃꯥꯅ ꯍꯥꯏ ꯕꯦꯕꯤ ꯇꯥꯗꯦ ꯀꯤꯠ ꯌꯥꯎꯕ ꯍꯥꯏꯅ ꯍꯥ ꯏꯕꯥꯏ ꯃꯥ ꯉꯥꯡꯉꯦꯕꯀꯣ ꯂꯥꯏꯚ ꯊꯥꯔꯒ ꯈꯔ ꯐꯖꯅ ꯀꯦꯔꯒ ꯊꯥꯎ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯀꯦꯗꯉꯩ ꯆꯣꯀꯣ ꯆꯣꯀꯣ ꯑꯗꯨꯝ ꯊꯥꯖꯤꯜꯂꯤꯗꯅ ꯑꯗꯨ ꯃꯥ ꯉꯥꯡꯉꯦꯕ ꯑꯩꯉꯣꯟꯗꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯥꯏꯌꯦꯅꯅꯦ ꯃꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯤꯝꯕꯣꯂꯥꯒꯤꯗꯣ ꯎꯔꯤꯅꯤ ꯀꯅꯥꯅ ꯄꯤꯛꯑꯞ ꯇꯧꯗꯣꯏꯅꯣ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯑꯗꯣ ꯃꯤ ꯄꯨꯝꯅꯃꯛ ꯌꯦꯡꯉꯤꯅꯤ ꯏꯃꯣꯃꯣ ꯀꯩꯒꯤ ꯂꯥꯏꯚ ꯊꯥꯔꯤꯗꯣ ꯍꯥꯏꯅ ꯑꯗꯨꯝ ꯉꯥꯡꯉꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯉꯥꯡꯉꯩꯕ ꯈꯔ ꯂꯥꯏꯚꯇ ꯃꯨꯠꯊꯠꯂꯨ ꯍꯥꯏꯅ ꯉꯥꯡꯉꯛꯏꯕꯅꯦ ꯀꯩꯅꯣ ꯇꯧꯗꯦꯅ ꯀꯦꯔꯒ ꯊꯥꯗꯦ ꯐꯖꯗꯦꯅ ꯉꯥꯡꯉꯩꯕ ꯑꯗꯨꯅꯤꯗ ꯐꯔꯦ ꯊꯝꯃꯒꯦ ꯕꯥꯏ ꯕꯥꯏ ꯁꯦ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ ꯕꯥꯏ ꯕꯥꯏ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯉꯔꯥꯡ ꯚꯤꯗꯤꯑꯣ ꯑꯃ ꯍꯥꯞꯈꯤꯕꯅꯤꯀꯣ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯗꯕ ꯌꯥꯎꯔꯒꯗꯤ ꯌꯦꯡꯕꯤꯌꯨ ꯀꯃꯦꯟ ꯇꯧꯔꯛꯑꯣ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯍꯟꯗꯛ ꯃꯔꯛꯁꯦ ꯅꯨꯡꯁꯥꯒ ꯁꯥꯔꯦ ꯑꯗꯨꯗꯒꯤ ꯚꯤꯗꯤꯑꯣꯁꯨ ꯀꯨꯏꯅ ꯁꯦꯝꯃꯛꯇ꯭ꯔꯕꯅꯤꯅ ꯚꯤꯗꯤꯑꯣ ꯁꯦꯝꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯨ ꯐꯥꯎꯗ꯭ꯔꯦꯕ ꯏꯁꯥꯗ ꯀꯩ ꯍꯥꯏꯒꯅꯤ ꯏꯟꯇꯔꯦꯁꯁꯨ ꯌꯥꯎꯁꯜꯂꯛꯇ꯭ꯔꯦꯕ ꯑꯗꯣ ꯁꯦꯝꯕꯁꯨꯅꯦ ꯆꯤꯟ ꯈꯥꯁꯦ ꯏꯐꯥ ꯐꯥꯖꯤꯟꯕ ꯑꯗꯨꯃꯥꯏꯅ ꯋꯥ ꯉꯥꯡꯕꯗ ꯊꯣꯛꯇ꯭ꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅ ꯁꯦꯝꯃꯛꯇꯣꯏꯅꯦꯕ ꯚꯤꯗꯤꯑꯣꯗꯣ ꯁꯦꯝꯗ꯭ꯔꯤꯕ ꯍꯟꯗꯛꯇꯤ ꯑꯝꯇ ꯁꯦꯝꯗ꯭ꯔꯤꯕꯅꯦ ꯑꯗꯣ ꯃꯊꯪꯗꯕꯨꯗꯤ ꯑꯩꯈꯣꯏ ꯑꯩ ꯅꯨꯄꯥ ꯆꯠꯈꯤꯕꯒꯤꯅꯦ ꯃꯥꯅ ꯆꯠꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯍꯥꯞꯄꯛꯀꯅꯦꯕ ꯉꯁꯤꯒꯤꯗꯤ ꯍꯥꯞꯄꯛꯑꯔꯣꯏ ꯍꯌꯦꯡ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯗꯕ ꯌꯥꯎꯔꯗꯤ ꯌꯦꯡꯕꯤꯌꯨ ꯑꯁꯤ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯇꯥꯇꯥ ꯍꯣꯏ ꯌꯦꯡꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯕꯥꯏ ꯅꯅꯥꯎꯁꯨ ꯕꯥꯏ ꯊꯣꯛꯂꯛꯑꯦ ꯕꯥꯏ 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 ꯕꯥꯏ